ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯋꯦꯜ ꯁꯦꯠꯁꯤꯗ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯑꯗꯨꯒ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯣꯖꯥ ꯁꯔꯣꯖꯅꯂꯤꯅꯤ ꯈꯣꯡꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯉꯁꯤꯒꯤ ꯃꯉꯥꯅꯤ ꯆꯟꯕ ꯌꯥꯎꯁꯪꯒꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯁꯨꯁꯤꯡ ꯏꯆꯥ ꯅꯤꯉꯣꯜ ꯄꯨꯝꯅꯃꯛꯄꯨ ꯏꯁꯨ ꯅꯤꯉꯣꯜ ꯄꯨꯝꯅꯃꯛꯄꯨ ꯈꯨꯕꯥꯝ ꯇꯔꯥ ꯂꯣꯟꯅꯖꯔꯒ ꯀꯣꯛ ꯅꯣꯟꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯥꯅꯤ ꯉꯁꯤ ꯌꯥꯎꯁꯪ ꯁꯤ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯖꯣꯏꯄꯔ ꯂꯩꯖꯕ ꯄꯨꯊꯣꯛꯑꯒ ꯏꯟꯖꯔꯦ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯌꯥꯎꯁꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯌꯥꯎꯁꯪ ꯇꯧꯕꯤꯔꯤꯕ꯭ꯔꯥ ꯑꯗꯒꯤ ꯌꯥꯎꯁꯪꯁꯤ ꯀꯃꯥꯏꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯏ ꯀꯥꯏꯅ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯎꯁꯪꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯏꯜꯍꯨꯗ ꯃꯦꯃꯣꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯉꯥꯡꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯛꯄꯒꯤ ꯃꯦꯃꯣꯔꯤꯗꯨꯅꯤ ꯑꯗꯨꯒ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯦ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯅꯁꯨ ꯑꯃꯨꯛꯇꯪ ꯇꯦꯛꯅꯤꯀꯦꯂꯤ ꯆꯦꯛ ꯇꯧꯈꯤꯒꯦ ꯑꯩꯈꯣꯏ ꯇꯧꯔꯤꯉꯩꯁꯤꯗ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯇꯥꯛꯄꯤꯌꯨ ꯑꯩ ꯑꯗꯨꯝ ꯌꯥꯎꯁꯪꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯑꯩꯗꯤ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯂꯥꯡꯕ ꯈꯣꯠꯄꯁꯤ ꯑꯩ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯒꯜꯂꯤ ꯑꯗꯨꯕꯨ ꯌꯨꯝꯗ ꯂꯥꯛꯄ ꯑꯇꯤꯊꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯣ ꯌꯥꯝꯅ ꯂꯟꯅ ꯍꯟꯗꯛꯀꯤꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯑꯗꯨꯅ ꯃꯣꯏ ꯂꯥꯛꯄꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯔꯥꯝꯅ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯣꯏ ꯆꯠꯈ꯭ꯔ ꯁꯣꯔꯣꯛꯇ ꯆꯠꯂꯝꯕ ꯑꯩꯈꯣꯏꯗꯒꯗꯤ ꯈꯪꯅꯕ ꯑꯩ ꯂꯩꯀꯥꯏꯒꯤ ꯏꯆꯥ ꯏꯃꯧꯒꯁꯤꯁꯨ ꯑꯩꯅ ꯑꯗꯨꯝ ꯀꯧꯔꯒ ꯅꯣꯏꯕꯨ ꯌꯥꯎꯁꯪꯒꯁꯤꯕꯨ ꯇꯣꯛꯑꯕ꯭ꯔꯅꯦꯅ ꯍꯟꯗꯛꯇꯤ ꯁꯨꯃꯥꯟ ꯃꯥꯟꯅꯗꯕ ꯂꯥꯁ ꯌꯥꯔꯒ ꯃꯥꯟꯅꯗꯕ ꯑꯃ ꯎꯏ ꯑꯉꯥꯡ ꯃꯌꯥꯝꯅ ꯌꯥꯝꯅ ꯌꯥꯎꯁꯪꯗ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯅꯒ ꯅꯥꯀꯠ ꯊꯦꯡꯕꯗꯣ ꯀꯌꯥ ꯇꯧꯗꯦ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯁ꯭ꯄꯣꯔꯠꯁꯅ ꯗꯥꯏꯚꯔꯁꯟ ꯄꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤ ꯌꯥꯝꯅ ꯇ꯭ꯔꯥꯐꯤꯛ ꯂꯩꯕꯁꯤꯗ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯊꯥꯗꯣꯛꯇꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯑꯉꯥꯡꯁꯤ ꯃꯁꯤꯡ ꯌꯥꯝ ꯍꯟꯊꯕ ꯑꯗꯣ ꯑꯩꯗꯤ ꯌꯥꯎꯁꯪ ꯅꯨꯃꯤꯠꯇꯨ ꯒꯦꯠꯇ ꯐꯝꯃꯒ ꯑꯌꯥꯝꯕ ꯃꯇꯝꯗꯁꯨ ꯑꯩꯁꯦ ꯌꯥꯎꯁꯪꯁꯦ ꯌꯨꯝꯗ ꯌꯥꯎꯕ ꯉꯝꯗꯕꯁꯨ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯌꯥꯎꯔꯤꯉꯩꯁꯤꯗꯗꯤ ꯑꯉꯥꯡꯁꯦ ꯑꯃꯠꯇ ꯆꯤꯊꯗꯅ ꯅꯨꯃꯤꯠꯇꯨꯒꯤꯗꯤ ꯑꯩꯅ ꯃꯣꯏꯒꯤ ꯅꯥꯀꯠ ꯊꯦꯡꯕꯒꯤ ꯄꯤꯛꯏꯕ ꯑꯉꯥꯡꯁꯤꯡꯅ ꯃꯃꯥꯅ ꯄꯨꯔꯛꯄ ꯌꯥꯎꯏ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯣꯏꯒꯤ ꯄꯤꯖꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯅꯥꯛꯊꯗ ꯊꯦꯡꯉꯣ ꯅꯥꯛꯀ ꯊꯦꯡ ꯑꯩꯅ ꯊꯦꯡꯉꯣ ꯍꯥꯏꯅ ꯎꯈꯣꯡ ꯇꯦꯟꯗꯒ ꯊꯦꯡꯍꯜꯂꯒ ꯌꯥꯝꯅ ꯑꯍꯟꯁꯤꯡꯅ ꯍꯔꯥꯎꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕꯗꯣ ꯉꯁꯤꯗꯤ ꯎꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯕꯗꯁꯨ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯤꯅ ꯌꯥꯝꯅ ꯆꯪꯅꯤꯡꯅ ꯆꯪꯗꯕ ꯌꯦꯡꯉꯝꯃꯒ ꯆꯠꯈꯤꯕ ꯑꯗꯣ ꯇꯣꯛꯑꯁꯤꯔꯅꯦ ꯀꯥꯏꯅ ꯈꯟꯕ ꯋꯥꯈꯜ ꯑꯃ ꯑꯩꯅ ꯎꯏ ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯌꯥꯎꯁꯪ ꯃꯩ ꯑꯃꯃꯝ ꯊꯥꯕꯅꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤꯁꯨ ꯅꯣꯏꯒꯤ ꯅꯦꯅꯦ ꯆꯤꯇ꯭ꯔꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯃꯃꯝꯗꯤ ꯇꯧꯁꯤ ꯍꯣꯂꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯌꯥꯝꯅ ꯑꯆꯧꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯏꯅ ꯇꯧꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯁꯦ ꯁ꯭ꯄꯣꯔꯠꯁꯅ ꯑꯣꯟꯊꯣꯛꯈ꯭ꯔꯕ ꯇꯧꯕꯒꯤꯕꯨꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯁ꯭ꯄꯣꯔꯠꯁꯅ ꯑꯣꯟꯊꯣꯛꯄꯗꯤ ꯐꯩ ꯅꯣꯡꯃꯗꯨꯒꯤꯗꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯍꯟꯅꯤꯡꯉꯤ ꯀꯩꯒꯤꯅꯣꯗ ꯁ꯭ꯄꯣꯔꯠꯁꯅ ꯑꯣꯟꯊꯣꯛꯔꯛꯄꯁꯤꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯁ꯭ꯄꯣꯔꯠꯁꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄ ꯑꯣꯏꯕ ꯑꯗꯨꯒ ꯌꯥꯎꯁꯪꯁꯤꯅ ꯅꯨꯃꯤꯠ 5-6ꯅꯤꯒ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯄꯩꯁꯥ ꯃꯨꯟꯕ ꯑꯗꯩ ꯄꯩꯁꯥ ꯅꯤꯕ ꯆꯠꯄ ꯍꯣꯂꯤ ꯁꯛꯄ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯣꯝꯗ ꯁꯨꯝ ꯆꯠꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯖꯤꯡ ꯃꯩꯔꯥ ꯄꯥꯏꯔꯤꯕ ꯏꯆꯥꯁꯤꯡꯅ ꯁ꯭ꯄꯣꯔꯠꯁ ꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯄꯁꯤꯁꯨ ꯌꯥꯝꯅ ꯑꯐꯕ ꯑꯃꯅꯤ ꯃꯁꯤꯗꯁꯨ ꯃꯣꯏ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯍꯟꯗꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯁꯨ ꯉꯁꯤꯁꯤ 5ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯤ ꯍꯧꯖꯤꯛ ꯃꯣꯏ ꯌꯥꯝ ꯀꯟꯅ ꯏꯟꯇꯔꯇꯦꯟ ꯇꯧꯗꯅ ꯐꯨꯠꯕꯣꯜꯒ ꯁꯥꯟꯅꯍꯟꯗꯅ ꯇꯧꯔꯤ ꯑꯗꯣ ꯑꯩꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯑꯩꯒꯤꯗꯤ ꯁꯣ ꯂꯩꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯊꯣꯛꯇꯅ ꯍꯟꯗꯛꯀꯤꯗꯤ ꯊꯣꯏꯅ ꯑꯩ ꯊꯣꯛꯎꯗ꯭ꯔꯦ ꯃꯣꯏꯒꯤ ꯄꯩꯁꯥ ꯍꯥꯞꯄꯅꯆꯤꯡꯕ ꯑꯗꯨ ꯂꯩꯄꯥꯛ ꯑꯃꯒꯤ ꯍꯥꯟꯅ ꯆꯠꯅꯔꯝꯕ ꯇ꯭ꯔꯦꯗꯤꯁꯟꯗꯣ ꯄꯨꯂꯞ ꯍꯦꯛ ꯂꯧꯊꯣꯛꯄꯗꯧꯅ ꯇꯧꯕꯁꯤꯗꯤ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯍꯟꯗꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯗꯨꯅ ꯉꯁꯤꯁꯤ ꯏꯆꯥꯅꯨꯄꯤꯁꯨ ꯑꯩꯁꯨ
ꯖꯣꯏꯄꯔ ꯑꯃꯃꯝ ꯏꯜꯂꯒ ꯍꯦꯛꯇ ꯗꯤꯁꯀꯁꯟꯁꯤ ꯇꯧꯔꯁꯦꯅ ꯏꯕꯥꯅꯤꯁꯦ ꯖꯣꯏꯄꯔꯁꯤꯒꯤ ꯋꯥꯔꯤ ꯑꯃꯁꯨ ꯑꯩꯒꯤ ꯇꯣꯉꯥꯟꯅ ꯂꯩꯕ ꯖꯣꯏꯄꯔꯁꯤ ꯎ ꯌꯥꯗꯕ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨ ꯑꯩꯒꯤ ꯖꯣꯏꯄꯔꯁꯤ ꯏꯍꯟꯍꯟꯕꯅꯤ ꯁꯣꯐꯤꯌꯥꯅ ꯅꯝꯕꯅꯤ ꯑꯩ ꯏꯆꯥ ꯁꯣꯐꯤꯌꯥꯅ ꯌꯥꯝ ꯐꯖꯩꯅ ꯏꯜꯂꯦ ꯁꯣꯐꯤꯌꯥꯅ ꯉꯁꯤ ꯅꯝꯕꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯐꯖꯩ ꯑꯗꯨꯒꯤ ꯐꯤꯗꯨꯅ ꯈꯔ ꯊꯥ ꯂꯥꯎꯕ ꯃꯥꯜꯂꯦ ꯑꯩꯒꯤꯁꯤꯅ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏ ꯁꯦꯠ ꯑꯃ ꯄꯨꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯋꯥꯁꯤꯡꯇꯟ ꯗꯤ ꯁꯤꯗ ꯂꯩꯕ ꯅꯤꯉꯣꯜ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯖꯣꯏꯄꯔ ꯑꯃꯃꯝ ꯏꯟꯃꯤꯟꯅꯁꯦꯅ ꯃꯗꯨꯒꯤ ꯖꯣꯏꯄꯔꯗꯨꯅꯤ ꯃꯊꯪ ꯂꯦꯡꯁꯤꯟꯕꯤꯔꯛꯏ ꯉꯁꯤꯗꯤ ꯌꯥꯝꯅ ꯐꯖꯕ ꯃꯇꯝ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯃꯔꯛꯇ ꯋꯥꯔꯦꯡ ꯑꯗꯒꯤ ꯅꯣꯚꯦꯜ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯟ ꯐꯤꯛꯁꯟ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯀꯚꯔ ꯇꯧꯔꯛꯑꯀꯥꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯄꯣꯏꯝꯁꯦ ꯄꯣꯏꯝꯁꯤ ꯑꯩꯅ ꯄꯤꯛꯇꯛ ꯇꯧꯔꯒ ꯌꯥꯝꯅ ꯋꯥꯈꯜ ꯂꯩꯅ ꯊꯣꯛꯂꯛꯄ ꯄꯣꯠ ꯑꯣꯏꯕꯅ ꯑꯩꯉꯣꯟꯗꯗꯤ ꯄꯣꯏꯝꯁꯤ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯣ ꯏꯃꯥꯅ ꯉꯁꯤꯗꯤ ꯄꯣꯏꯝ ꯂꯧꯈꯠꯄꯤꯒꯅꯤ ꯍꯥꯏꯕꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯗꯤ ꯏꯃꯥ ꯉꯁꯤ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯗ ꯃꯌꯥꯝꯗ ꯇꯥꯛꯄꯤꯌꯨ ꯉꯁꯤ ꯇꯧꯒꯗꯣꯔꯤꯁꯤ ꯀꯕꯤ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯑꯩꯒꯤ ꯏꯆꯥꯒꯨꯝꯕꯤ ꯏꯆꯥꯃꯛꯅꯦꯅ ꯈꯜꯂꯕꯤ ꯑꯗꯨꯒꯨꯝꯕꯤ ꯑꯏꯕꯤ ꯀꯕꯤ ꯑꯣꯏꯔꯕꯤ ꯀꯕꯤ ꯑꯣꯜꯂꯛꯑꯕꯅꯦ ꯃꯈꯣꯏꯁꯦ ꯑꯗꯨꯅ ꯃꯥꯁꯦ ꯔꯥꯖꯦꯁꯣꯔꯤ ꯌꯦꯡꯈꯣꯡꯒꯤ ꯅꯤꯡꯇꯝꯕꯒꯤ ꯃꯆꯨ ꯍꯥꯏꯕ ꯃꯥꯒꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛꯁꯦ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯄꯤꯕꯤꯔꯛꯄꯅꯤ ꯑꯗꯨꯅ ꯃꯥꯒꯤꯁꯤ ꯑꯩꯅ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ RK ꯏꯕꯨꯡꯉꯣ ꯕꯨꯕꯣꯟ ꯁꯅꯥꯅꯁꯨ ꯃꯥꯒꯤ ꯁꯅꯥꯀꯣꯛꯆꯥꯎ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛ ꯈꯔꯒ ꯄꯤꯕꯤꯔꯛꯄ ꯑꯗꯨꯒ ꯔꯥꯖꯦꯁꯣꯔꯤ ꯌꯦꯡꯈꯣꯝꯅꯁꯨ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯦ ꯏꯃꯥꯏꯕꯦꯝꯒꯤꯅꯤ ꯍꯥꯏꯅ ꯃꯥ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯩꯕꯨ ꯄꯨꯕꯤꯔꯒ ꯂꯥꯏꯔꯤꯛꯁꯨ ꯄꯤꯔꯛꯄꯅꯤ ꯑꯗꯨꯗ ꯑꯩꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯠꯊꯕꯗꯒꯤ ꯈꯨꯗꯛꯇꯗꯤ ꯍꯦꯛ ꯌꯦꯡꯕ ꯀꯩꯅꯣ ꯄꯥꯕ ꯍꯦꯛ ꯉꯝꯗꯕ ꯑꯗꯨꯅ ꯀꯩꯅꯣꯁꯤꯗ ꯔꯥꯖꯀꯨꯃꯥꯔ ꯕꯨꯕꯣꯟ ꯁꯅꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯃꯥꯒꯤ ꯁꯅꯥꯀꯣꯛꯆꯥꯎꯒꯤꯁꯤꯗ ꯅꯨꯃꯤꯠ 8 ꯑꯃ ꯆꯪꯈ꯭ꯔꯦ ꯊꯥꯡꯖ 3 ꯑꯃ ꯑꯗꯨ ꯔꯥꯖꯦꯁꯣꯔꯤ ꯌꯦꯡꯈꯣꯡꯒꯤꯁꯤ ꯉꯁꯤ ꯃꯥꯒꯤ ꯁꯩꯔꯦꯡꯁꯤ 3 ꯂꯥꯟꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ 4 ꯂꯥꯟꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯅ ꯌꯦꯡꯖꯔꯒ ꯁꯦꯂꯦꯛꯇꯤ 5-6 ꯂꯣꯝ ꯑꯩꯅ ꯇꯧꯖꯩ ꯃꯥꯏꯁꯦ ꯌꯥꯝꯁꯨ ꯐꯖꯩ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯑꯉꯛꯄ ꯑꯃꯅ ꯔꯥꯖꯦꯁꯣꯔꯤ ꯌꯦꯡꯈꯣꯡꯒꯤꯁꯤ ꯄꯥꯔꯤꯉꯩꯁꯤꯗ ꯑꯊꯣꯛꯄꯝ ꯎꯃꯥꯕꯇꯤꯁꯦ ꯃꯁꯤꯁꯨ ꯏꯕꯦꯝꯃꯁꯤ ꯃꯣꯏꯔꯥꯡꯗꯒꯤꯅꯤ ꯃꯥꯁꯨ ꯐꯪꯁꯟꯗꯨꯗ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃ ꯁꯨꯕꯗꯅꯤꯒꯤ ꯃꯣꯏꯒꯤ ꯄꯥꯕꯨꯡꯒꯤ ꯐꯪꯁꯟ ꯑꯃꯗ ꯑꯗꯣ ꯎꯃꯥꯕꯇꯤꯅꯁꯨ ꯃꯥꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯃꯒ ꯁꯩꯔꯦꯡ ꯑꯃꯒ ꯄꯤꯕꯤꯔꯝꯃꯤ ꯑꯗꯨꯗ ꯃꯥꯒꯤꯁꯦ ꯑꯩꯅ ꯄꯥꯔꯨꯀꯥꯟꯗ ꯑꯣꯟꯊꯣꯛꯅ ꯋꯥꯔꯤ ꯃꯆꯥ ꯏꯕ ꯍꯩꯕ ꯅꯨꯄꯤꯃꯆꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃ ꯔꯥꯖꯦꯁꯣꯔꯤꯒꯤꯁꯤ ꯂꯥꯟꯊꯣꯛꯑꯕ ꯃꯇꯨꯡꯗ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯩꯅ ꯀꯩꯅꯣ ꯃꯥꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤꯒꯤ ꯃꯃꯤꯡꯁꯤꯕꯨ ꯍꯥꯏꯗꯣꯛꯀꯦ ꯑꯁꯥꯅꯁꯨ ꯀꯔꯤꯒꯨꯝꯕꯗ ꯍꯥꯏꯅ ꯊꯣꯜꯂꯤ ꯑꯁꯥ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯒꯤ ꯀꯩꯅꯣꯁꯦ ꯄꯨꯛꯅꯤꯡꯒꯤ ꯈꯜꯂꯛꯏꯕ ꯑꯁꯥꯁꯦ ꯍꯣꯞꯇꯣ ꯑꯗꯨꯒꯤ ꯑꯗꯨꯅꯁꯨ ꯀꯔꯤꯒꯨꯝꯕꯗ ꯍꯥꯏꯅꯗꯤ ꯊꯣꯜꯂꯒ ꯃꯥꯏ ꯋꯥꯔꯤ ꯃꯆꯥꯁꯤꯡꯁꯦ ꯐꯟ ꯆꯣꯡꯊꯣꯛꯄꯗꯧꯅ ꯑꯃꯨꯛ ꯇꯧꯔꯤꯅꯤ ꯋꯥꯔꯤ ꯃꯆꯥ ꯃꯌꯥꯝ ꯄꯥꯈ꯭ꯔꯦ ꯁꯤꯁꯨ ꯑꯅꯧꯕ ꯀꯕꯤ ꯑꯃꯅꯤ ꯀꯕꯤ ꯑꯣꯜꯂꯛꯀꯗꯧꯔꯕ ꯃꯣꯏꯁꯦ ꯀꯕꯤꯒꯤ ꯃꯅꯨꯡ ꯆꯜꯂꯛꯑꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤꯁꯤ ꯔꯥꯖꯦꯁꯣꯔꯤ ꯌꯦꯡꯈꯣꯡꯒꯤ ꯁꯤ ꯄꯥꯖꯔꯒꯅꯤ ꯑꯗꯣ ꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯀꯩꯅꯣ ꯑꯩꯁꯦ ꯍꯧꯕ ꯌꯥꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯂꯩꯔꯤ ꯏꯃꯥ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯕꯤꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯗꯨꯅ ꯑꯌꯥꯝꯕꯅ ꯐꯣꯟꯗ ꯑꯗꯨꯒ ꯃꯃꯜ ꯌꯥꯝꯃꯕ ꯏꯆꯥꯁꯤꯡꯅ ꯔꯥꯖꯦꯁꯣꯔꯤ ꯌꯦꯡꯈꯣꯡꯒꯤ ꯁꯩꯔꯦꯡ ꯄꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯅꯍꯥꯟꯒꯤ ꯅꯨꯃꯤꯠꯀꯤ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯋꯥꯔꯤꯗꯨ ꯈꯤꯇꯪꯒ ꯁꯥꯡꯕꯤꯌꯨ ꯇꯦꯟꯃꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯕꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯁꯖꯦꯁꯟ ꯄꯤꯕꯤꯔꯤꯕ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯏꯕꯣꯍꯟꯕꯤꯅꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ
ลำตาทั้งจะกี่ important เช่งั้นที่อ่างชิงชีมีรูลสินะอีกครั้งแต่ว่าต้องนัดตัวเร่ว่าจากที่ดูเตียนมาเล่อะดูนักตั้งก็ช่างตกซีนะไอ้อามุลายดิชูอาจารย์นั้นชูปีบีเร่ลายดิโอยนับปีเดรก็ชูมาดูกิมารำดาดูนักไอ้นักตั้งฮันบากี้โอยนาอีเบมากี้สิบปาดริงไงดามีอำนาจลิสนะชิงชนะปามบีบ้าลำตาทั้งจะอาหารบางตังคุยยกช่างมามังดดีคุยนะทางจะดูดดีคุยยกช่างโฮดรีอดูบุลำตาทั้งจะอาหารบางมาอ้วยบาชรวยคางบามาดีเตาเกรอดูกิมารำดักตั้งไอมาข้าจะเทจะเกอาหารบ่อยไหนคุยนะปุ่นมักนะมวยรังกีใช้วันตาเรียเชมวยรังขัดตัดนัตบะมีปุ่งคุดิ้งมักนะมวยรังกีทางจิงนะชานะบัลลีลามากีใช้วันตาเรียสิมาดีไอคุยนะลอยนะมักimportant โอ้ยนะให้เจนงี้สิ่งมันนุ่งดักคำบัตรบิยาวกระอะโดยยันหันบัดคุยยันหันบัดใช้วันที่อากงจามบักก็พอยบิไลริมบิกอันนี้สินะใช้วันสิชันเองอากงจามบักก็พอยบิไลริมบิกกี่วารีดีไอ้น้ำมังเดชูพัฒนาไอ้กี่กุ๊กตะเลยจะบัดชีจามินะเกตอนปาบุงนะจากพี่รำบักกี่มาตุ้งอินนะพอยบิไลริมบินะกระมันตกตะนะถอยบีโอลีเนาะมานะถอยนวางนะจักเขียนนะถอยบีนะเกาเกหายเลยอะดูกันมากันโนชินะคุยอากงจามบัชินะขามาก็นังอันตัดยังไงโคไอ้กี่ว่าเชื่อมตะเตานังบุถอยแต่บันนัดเตไอ้ชาพาบัจัดปัดหนึ่งทอเกียดุมละไปอันนั้นสตรีกอยบะรูลโดมาทำตัวเลยรำบดูอะดูกี่ไอ้หลักแต่บันนี้นะจริงบะ excuse ตัวบกี้ว่าเสมาบ้านนี้เสให้นะบันนี้อาหารบกี้อากงจามบักพอยบิกยกิมาบ้านนี้กี่เสมาร์กชิลไลเนี่ยให้นะอุดแคร์คุยพักเสียอาหุ่มปุถุรู้ให้นะปุถุฮัลเลมากี่เลยมาดูดาเลยใจนุ่งได้เลยเนี่ยจะกุยชาระเมอะดูก็พอกี่สิ่งตุ้มไปหัวเร่อะดูมาไลนี่ให้ไปเสียดูดาขังปนิฮันบัดเดียมตัดที่ตาโอยนะไม่นุปากีgirlfriend ให้ตาเลยน้องจิตหายแล้วก็ทีอะดูนะมาดูมาชาวดนะโคตรนะโอคนดักไอ้เดลเล่หันดนายอันน่ะกันโนทวีดนะตัวรูบันนี้อะดูดากิดีมาบ้านนี้เช่นั่งนะป้ามบันนี้ไอ้นั่นนุสีบันนี้หายเลยพอยบินะอากงยามบันนั่งในบุปผาบันนี้นั่งอย่าป้ามบัดโดนนุสีบัดเสียอ้วนริบหัวอีบ้านนี้เช่มาปกตะเร็ดละผู้อาการดับควายเกี่ยคนบักกี้เช่นั่งนะถอยนวางนะจักเขียนนะถอยบิเการอไอ้นะคามมาก็เลยหัวนะคำบักเการะเกนให้กันเลยอะดูดากิมาทั้งดักคุยอลอันนี้ชูบดาเห็นจูนะฮะอามาส่งไลน์กุเรมบีไลน์รกเลมบีช่วยให้ไลน์กุเรมบีช่วยให้มาอันนี้เชื่อมป่วยแบบใช้วันเช่อะดูกี่มาทั้งดูดามุคุยอลเขาบักกันว่าก็ตัวนู้นไลน์ยิงเลมบีก็คุยอลเขาบักอยากทิ้งคนนู้นก็อันนี้เชื่อมป่วยตัวนี้มาทั้งอะไรมาทั้งพอเราคนนั้น last ดัตเตอร์สุภาชัยอนดักคำบัตุบิชิลักด้วยนี่อะดูนะคุยนะชมดาละอาการดามาใช้ที่ชรุยข้างบดกอะดูดีชรุยงารวยไอ้ไลพัตบะดูก็ไลอภาวะให้ดนะคุยนะเดบิลก็ให้ไปอังกฤษให้ก็อะดูก็กันโนไลพัตบะเชอะดูก็ไลอภาวะเนี่ยชัวร์กายนะคุยนะวางนะทางกันแล้วก็มีอยู่บางทีพันธุ์บัตโตบานนิงเจอรูปตมันปีน่าให้แบบสิอวยบะไลพัตบะเชสิกีวารีนี้เห็นอยู่นะฮะมาชงไลปุริมบีอันนี้สินะอันนี้สุภาชัยวันเดปอริเชอะดูมาบ้านนี้ฉันสินะบันนี้ปักขังเลยชาบีอินคาลาปกีอะดูมาอินตัวดนะคุยกีลำตาทางจันนุมิสิดามามานะเห็นอยู่นะฮะเจคุยกีลูกคราบีมาซานี่ให้บัตรเรอดีมาป้าบุญสิมาป้าชูมากีมามังมาหาดันไงเตะหาแล้วก็เลยกิดบะอะดูมาอินตัวดนะมาจันป้าอังขัดตั้งเลยหัวเชมาเนี่ยอย่างจิกชินนะมาชินะยกจับะอะดูนะมาชินะคำจับเนี่ยนุมิเชนังจัดขินูอามาเทียงดัชคินูงั้นสิดีไลคุณจินนะบันมิเนี่ยนะอากุยชารุยข้างบันมิเช่ชารุยข้างอีเช่การิกินน้อยนะให้บัดชารุยงารุยเดปีจะทุกนะบะอากุยกี่กันโนเช่ชิงจูตัวระกะอากุยนะอ่างปกบัดกันโนดักก็ชูริบชิงจูตัวอากุยยูปานทาบัดมาดูกี่ชิงจูดูก็จับมันนะงาดีฮับตนะโมโรฮับตนะอากุยนะกัดปั๊มมาจำเดช่วยมุงเด็กเลยแบบปวดเจ็บคุยนะชารุยงารุยกี่ดมักตาเลยกายกี่ทกูบะอามากี่มายุ่งสิทิ้งมาจัดเลย
ꯑꯗꯨꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯃꯌꯥꯝꯅ ꯁꯤꯡꯖꯨꯒ ꯁꯨꯔꯀꯥꯟꯗ ꯑꯍꯟ ꯍꯥꯏꯗꯤ ꯑꯉꯥꯡꯗꯁꯨ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯈꯣꯝꯒꯠꯂꯒ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯁꯔꯣꯏ ꯈꯥꯡꯕꯁꯦ ꯀꯗꯥꯏꯗ ꯈꯥꯡꯒꯦ ꯍꯥꯏꯕꯨ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯁꯤꯗ ꯂꯥꯏ ꯐꯠꯇꯕꯁꯦ ꯂꯩꯌꯦꯅ ꯃꯗꯩꯗꯣ ꯈꯥꯡꯗꯣꯛꯄꯁꯦ ꯉꯁꯤ ꯐꯥꯎꯕ ꯆꯠꯅꯗꯨꯅ ꯑꯗꯨꯝ ꯂꯥꯛꯏ ꯃꯁꯤꯗ ꯑꯍꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯦꯗꯅ ꯂꯨꯍꯣꯡ ꯆꯠꯄ ꯁꯨꯃꯥꯏꯅ ꯆꯠꯄ ꯌꯥꯗꯦ ꯀꯣꯛ ꯁꯦꯠꯀꯅꯤ ꯊꯥꯡꯖꯧ ꯄꯥꯏꯒꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯡꯆꯦꯠ ꯁꯦꯠꯀꯅꯤ ꯃꯔꯝꯗꯤ ꯂꯥꯏ ꯐꯠꯇꯕꯁꯤꯡꯗꯣ ꯃꯈꯣꯏꯅꯅꯦ ꯉꯥꯡꯅꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯉꯝꯅꯕꯒꯤꯗꯃꯛꯇ ꯁꯛꯇꯤꯁꯤ ꯄꯤꯅꯅꯕ ꯍꯥꯏꯅ ꯑꯗꯨꯒꯨꯝꯕ ꯐꯤꯖꯣꯜꯁꯦ ꯁꯦꯠꯂꯒ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯁꯤꯗ ꯂꯥꯇꯣꯟꯗꯒꯤ ꯀꯛꯄꯁꯤ ꯊꯥꯔꯀꯥꯟꯗ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯙꯣꯟ ꯊꯤꯟꯗꯅ ꯒꯣꯇꯥꯟ ꯈꯤꯡꯗꯅ ꯃꯣꯏꯒꯤꯗꯃꯛꯇ ꯆꯔꯥ ꯇꯝꯕ ꯍꯥꯏꯗꯤ ꯃꯣꯏꯅ ꯃꯤꯁꯦ ꯆꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯣꯏꯒꯤ ꯆꯥꯛꯊꯥꯛꯁꯦ ꯁꯤꯅ ꯑꯣꯏꯔꯣ ꯍꯥꯏꯗꯅ ꯉꯥꯔꯤ ꯃꯣꯔꯣꯛ ꯊꯨꯝ ꯁꯤꯅꯆꯤꯡꯕ ꯃꯌꯥꯝꯁꯦ ꯆꯦꯡ ꯑꯗꯒꯤ ꯀꯕꯣꯛ ꯑꯊꯨꯝ ꯑꯍꯥꯎ ꯂꯣꯏ ꯁꯨꯔꯦ ꯑꯩꯈꯣꯏꯅ ꯀꯠꯄ ꯌꯥꯕ ꯄꯣꯠꯈꯩ ꯑꯩꯈꯣꯏ ꯈꯪꯉꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯀꯠꯂꯀꯥꯟꯗ ꯃꯣꯏꯅ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯁꯤꯗ ꯂꯥꯏꯁꯦ ꯇꯥꯟꯊꯣꯛꯄꯅꯤ ꯑꯗꯨ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨ ꯅꯍꯥꯁꯦ ꯃꯃꯥꯟ ꯍꯥꯏꯕꯗ ꯍꯤꯛꯇꯣꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯥ ꯆꯠꯈ꯭ꯔꯀꯥꯟꯁꯤꯗ ꯃꯥꯁꯦ ꯃꯣꯏꯔꯥꯡꯒꯤ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯗꯨꯗ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯁꯥꯍꯤꯡ ꯉꯥꯍꯤꯡ ꯃꯤ ꯃꯀꯣꯛ ꯑꯗꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯄꯨꯝꯅꯃꯛꯁꯦ ꯆꯥꯗꯅ ꯃꯣꯏꯅ ꯑꯅꯧꯕ ꯀꯅꯥ ꯆꯥꯁꯤꯒꯦꯅ ꯈꯟꯅꯗꯅ ꯂꯩꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯔꯤꯕ ꯂꯝꯇꯥ ꯊꯥꯡꯖ ꯅꯨꯃꯤꯠꯁꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯃꯤꯁꯥ ꯆꯥꯅꯤꯡꯉꯤ ꯃꯤꯅꯝ ꯅꯝꯃꯤ ꯃꯤꯁꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯤ ꯃꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯤꯕ ꯂꯥꯏꯁꯤꯡꯁꯤꯅ ꯑꯗꯣ ꯁꯤꯡꯇꯦꯛ ꯁꯤꯡꯊꯥꯕ ꯍꯥꯏꯗꯅ ꯑꯃ ꯄꯜꯂꯤ ꯃꯗꯨꯗ ꯁꯤꯡꯇꯦꯛ ꯁꯤꯡꯊꯥꯕ ꯁꯤꯡꯁꯦ ꯊꯦꯛꯑꯒꯅꯦ ꯂꯩꯍꯧꯒꯗꯧꯕ ꯃꯤꯒ ꯁꯤꯔꯒꯗꯧꯕ ꯃꯤꯒꯁꯦ ꯃꯣꯏꯅ ꯈꯟꯗꯣꯛꯑꯒ ꯑꯗꯨꯒꯨꯝꯕ ꯊꯧ ꯇꯧꯒꯗꯕ ꯅꯨꯃꯤꯠꯁꯦ ꯑꯗꯨꯒꯤ ꯂꯝꯇꯥ ꯊꯥꯡꯖꯁꯦ ꯑꯣꯏꯕ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯗꯨꯗ ꯍꯦꯟꯖꯨ ꯅꯍꯥꯁꯦ ꯃꯥꯒꯤ ꯂꯥꯏꯔꯧꯂꯦꯝꯕꯤꯁꯤꯒ ꯎꯅꯕ ꯆꯠꯄꯗ ꯃꯥꯗꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯂꯩꯔꯦꯅ ꯁꯤꯗꯤ ꯃꯥꯗꯤ ꯌꯦꯡꯉꯨꯕꯅꯤ ꯐꯝꯃꯨꯕꯅꯤ ꯃꯣꯏ ꯃꯔꯛꯇ ꯀꯅꯥꯅꯣ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯄꯥꯈꯪ ꯏꯟꯈꯠꯂꯛꯄꯅꯤꯅ ꯃꯥꯅ ꯀꯤꯗꯕꯗꯣ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯝꯁꯤꯗ ꯃꯤꯁꯥ ꯆꯥꯅꯤꯡꯉꯤ ꯃꯤꯅꯝ ꯅꯝꯃꯦꯅ ꯃꯣꯏꯅ ꯃꯥꯕꯨ ꯆꯥꯅꯤꯡꯕꯁꯦ ꯍꯧꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯥꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯂꯥꯏ ꯑꯣꯏꯔꯦꯅ ꯃꯥꯁꯤ ꯃꯅꯝꯁꯦ ꯌꯥꯝ ꯅꯝꯊꯤꯕ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕꯁꯦ ꯃꯅꯝ ꯐꯠꯇꯕ ꯃꯅꯝ ꯅꯝꯕ ꯑꯗꯨꯅ ꯃꯥꯅ ꯈꯪꯉꯛꯇꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯒꯤ ꯈꯨꯟꯗꯤꯟꯕꯤ ꯍꯥꯏꯕꯗꯤ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯃꯣꯏꯔꯥꯡꯒꯤ ꯆꯠꯐꯝ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯐꯝꯒꯤ ꯑꯗꯨꯒꯤ ꯈꯨꯟꯗꯤꯟꯕꯤꯒꯤ ꯄꯔꯦꯡꯗꯣ ꯄꯥꯠ ꯉꯥꯛꯇ ꯂꯩ ꯍꯧꯖꯤꯛꯁꯨ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯅꯝꯕꯅ ꯐꯨꯜꯂꯦ ꯑꯗꯨ ꯃꯐꯝꯗꯨꯗ ꯃꯣꯏ ꯂꯥꯏ ꯈꯨꯟꯗꯤꯟꯅꯕ ꯃꯐꯝꯅꯦꯅ ꯌꯥꯝ ꯀꯤꯅꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯤꯅꯕ ꯑꯗꯨꯅ ꯃꯥ ꯂꯥꯏ ꯈꯨꯟꯗꯤꯟꯅꯕꯁꯤꯗ ꯁꯤꯡꯇꯦꯛ ꯁꯤꯡꯊꯥꯗꯅ ꯂꯩꯗꯅ ꯃꯣꯏ ꯃꯌꯥꯝꯁꯦ ꯂꯩꯔꯤꯉꯩꯁꯤꯗ ꯃꯥ ꯂꯥꯛꯄꯁꯤꯗ ꯐꯔꯦꯗ ꯃꯥ ꯑꯣꯏꯅ ꯆꯥꯔꯁꯦꯅ ꯃꯥꯒꯤ ꯊꯋꯥꯏꯁꯦ ꯃꯁꯤ ꯀꯩꯅꯣ ꯂꯧꯕꯗꯤ ꯍꯦꯛ ꯌꯥꯗꯕꯅꯤꯅ ꯍꯣꯠꯅꯔꯛꯄꯅꯤ ꯑꯗꯣ ꯃꯥꯁꯨ ꯆꯦꯜꯂꯛꯄꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯀꯩꯅꯣꯁꯤꯒꯤ ꯏꯕꯦꯝꯃ ꯅꯨꯡꯁꯤꯅꯕꯤ ꯂꯥꯏꯔꯣꯛꯂꯦꯝꯕꯤꯁꯤꯒꯤ ꯃꯌꯨꯝꯁꯦ ꯀꯥꯈꯠꯂꯝꯗꯥꯏꯁꯤꯗ ꯂꯋꯥꯏꯒꯤ ꯁꯝꯁꯦ ꯄꯥꯏꯔꯒ ꯆꯤꯡꯊꯩ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯂꯩꯈꯤꯗꯕ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯐꯣꯛꯂꯣꯔꯗꯤ ꯑꯣꯏꯔꯦ ꯁꯦꯟꯊꯥꯡ ꯑꯃꯗꯒꯤ ꯁꯦꯟꯊꯥꯡ ꯀꯁꯤ ꯑꯣꯖꯥ ꯅꯥꯏꯅ ꯇꯝꯕꯤꯕ ꯅꯠꯇꯦ ꯑꯍꯟꯁꯤꯡꯅ ꯁꯨꯝ ꯇꯧꯔꯝꯕꯗꯒꯤ ꯂꯝꯇꯥ ꯍꯥꯏꯕ ꯊꯥꯁꯤ ꯌꯧꯔꯛꯄꯒꯤ ꯑꯍꯥꯟꯕ ꯁꯔꯣꯏ ꯈꯥꯡꯕ ꯍꯥꯏꯕ ꯑꯗꯒꯤ ꯑꯅꯤꯁꯨꯕꯁꯤꯅ ꯉꯁꯤꯁꯤ ꯑꯣꯏꯗꯣꯏꯅꯦ ꯑꯃꯨꯛ ꯑꯅꯤꯁꯨꯕꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕ ꯍꯥꯏꯅ ꯃꯣꯏ ꯀꯩꯅꯣ ꯁꯔꯣꯏ ꯈꯥꯡꯕꯁꯤꯗ ꯂꯥꯏꯒ ꯃꯤꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯦ ꯅꯪꯅ ꯂꯧꯈꯤꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯅꯆꯤꯟꯖꯥꯛꯁꯦ ꯊꯥꯛꯑꯕꯅꯦꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕ ꯍꯥꯏꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯁꯔꯣꯏ ꯈꯥꯡꯉꯤꯕꯅꯤ ꯍꯌꯦꯡꯃꯨꯛꯁꯨ ꯑꯃꯨꯛ ꯈꯥꯡꯒꯅꯤ ꯃꯔꯤꯔꯛ ꯁꯨꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯦ ꯃꯁꯤꯗꯗꯤ ꯑꯆꯧꯕ ꯁꯔꯣꯏ ꯈꯥꯡꯕ ꯑꯃꯨꯛ ꯑꯣꯏꯅ ꯈꯥꯡꯕꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯆꯠꯅꯔꯤꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯅ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯃꯁꯤ ꯀꯤꯕꯤꯗꯕ ꯇꯧꯕꯤꯒꯅꯨ ꯂꯥꯏ ꯐꯠꯇꯕ ꯍꯥꯏꯕꯁꯦ ꯂꯩꯕꯅꯤ ꯑꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯀꯔꯤ ꯀꯔꯥ ꯊꯣꯛꯄꯁꯦ ꯍꯥꯏꯅꯕ ꯃꯐꯝꯗꯗ ꯊꯣꯛꯄꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯈꯨꯟꯗꯤꯟꯅꯕꯒꯨꯝꯕ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯑꯗꯒꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯗ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯒꯨꯝꯕ ꯅꯣꯡꯌꯥꯏ ꯏꯇꯨꯗ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯆꯠꯀꯅꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯊꯤ ꯐꯣꯡꯕ ꯃꯇꯝꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯌꯥꯝ ꯊꯥꯖꯩ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯤ
ลายสิแกทัดเดอด้วยก็สุดทัดแต่ไปยาเดไอ้คุยฮันชิงนาตอรมบัตุนังชีพาวดาจึงทางเงินน่ะดอกปุยระบมาต้องดีวารีบุงชีพาวดาหลายเช่ก็ริกิโนให้แต่น่ะคุยน่ะลำตาทางจะกี่กันกี่ไอ้คุยเห็นจุนะหากี่วารีสินะงาสิสิดาไอ้น่ะลุยเซนจะเกอดูก็ยามามุตตาเนี่ยอีบาคุยอยู่ดามันนี่หากี่หลายชูเลยอดูก็พวกโลรีไอ้มาทำดาไอ้คุยใช้วันตะเดเช่งั้นสินะเห็นจุนะหากี่นี่นะเห็นจุนะหานี่อดูก็มาทั้งใช้วันชิงเช่ตะเด็ดมักเช่คุยน่ะขังบ่อมาดีดาการโอยบราให้นักขันใจปุ่นมาปุกคุยมจัดimana ngasigi namta thangja ani subani ahanba last Saturday the soko imana kitang panbikre duga ngasi amuk hena panbira pagi yamna nungai je ado akoina point si padringai da akoina namta thangja si gi saroi khang basi ubada ingbiriba angang singna su akoina masi cross to bayabra kamain to we have a question nama wakanda lakpasi adum tang ga haibiram iman kadi haba ai amta kitang tadre lamta thangjagi saroi khangba tawringai dane lambi se cross to bayabra kamain to we adugi matang ta kitang haibiram adudi akoina kari gumba lai ama koina mingai mina concentration tawringai dhyan tawringai dadi lamlan ba haibase lai hrawa matam da su lamlan ba yate aduga akoina thairaga akoi machida chattaba yate hairaga di phawbam leiraga di phawraga chatnai mamang da di lamlalaga di chatnarakte aduga dikili chatlibra chattabra haidu adu chatpa taraga su lai du khoiramamaga magi leijaba angamba paisau oraga su kalamaga chatkiba su yaudaba di nate adu lamlan baina cross over adu di tawnate okay atudi akoi se Saturday Saturday mari neba saroi khangba se aduga ngasi gi Saturday sina ani subani awai akhumgi numit ni habini masigi numit sida akoina miyoi baga lai ga wari sanara kanda adugi imana explain tawdo idea han patabani yamna knowledgeable oire adudi ima makha chathabi aduga yengbiriba pumna magnasu adomna question comment like biraga su happy rawo aduga koina program si lorakpa kanda mu ima da mu hamna ba sinjak adudi ngasigi pa jagadori ba ningtam bagi machu sida oina changjarage ningtam bagi machu ibirei ba ijai be masi Rajeshwari yangkhomni magi maramda kitang khangminasi Rajeshwari yangkhom pokpase tangkulumdoi tha taret lising ama chamapan humputaru 1966 kaksing da pui mase adu 1966 ta di khoi 11 tamdana hangar marchar gi nongmai maraktaga hinga abani ibe magi pokpagi adwagi warini apokpa yangkhom dhananjoi sing apopi yangkhom ibe chaubi devi leiphamna sagolban khamnan leirak imphal मागसे हुजुजिति खमनांला इम्फालदा सेटल तौदना लेरे मपुरोइबना नावरेम जय कुमार सिंह मचाना नावरेम बिश्वरा सिंह लिंडा नावरेम नुपीम नुपामनी mahina bifam Jadavpur University Kolkata Master in Pharmacy Rajiv Gandhi University of Health Science Bangalore Karnataka thabakna hujuji tawrise mai leirisiga mafam yamchai selection grade lecture government polytechnic Imphal khamnam derki opposite leibani magi ebe magi office ningtam masu nimingthon ba sereng lairik Rajeshwari yangkhomgi han ba phongba lairik ni paribartan bihar na phongba hindi gi wari macha lairik Narendrapur mari amadi progressive writer association na phongba sereng anthology da saruk yakhre Thongnawjam Jati Short Story Award 2020 Sairengi Iren Bung Award 2020 Amadi Chandra Sakhi Chumthang Saityamana 2020 Su Phangkhre Award Su Han Bai I Badai Be Mai Siang Tang Pan Ba Kaino Ma Oina
ꯑꯍꯥꯟꯕ ꯐꯣꯡꯕꯗ ꯌꯥꯝꯅ ꯃꯃꯥꯏ ꯍꯤꯃꯥꯏ ꯌꯥꯝ ꯐꯖꯅ ꯆꯨꯝꯈ꯭ꯔꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯁꯩꯔꯦꯡꯁꯦ ꯑꯩꯁꯨ ꯁꯩꯔꯦꯡ ꯑꯍꯨꯝ ꯈꯛꯇꯪ ꯅꯪꯉꯒꯁꯨ ꯑꯩꯅ ꯁꯩꯔꯦꯡꯁꯦ ꯂꯣꯏꯅ ꯄꯥꯕꯁꯤ ꯄꯥꯗꯕ ꯌꯥꯗꯕ ꯑꯗꯣ ꯏꯕꯦꯝꯃꯒꯤ ꯁꯩꯔꯦꯡꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯥꯔꯊ ꯆꯦꯜꯂꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯅ ꯊꯜꯂꯤ ꯏꯕꯦꯝꯃꯒꯤ ꯊꯃꯣꯏꯁꯦ ꯑꯩꯅ ꯁꯨꯝ ꯁꯩꯔꯦꯡꯁꯤꯡꯁꯤꯗ ꯑꯩ ꯃꯊꯪ ꯃꯊꯪ ꯄꯥꯖꯔꯛꯑꯒ ꯃꯤꯌꯥꯝꯅꯒꯤ ꯃꯐꯝꯗꯁꯨ ꯂꯥꯟꯊꯣꯛꯆꯔꯤꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯁꯩꯔꯦꯡꯁꯦ ꯀꯠꯄꯁꯤ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯗ ꯀꯠꯄꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯇꯨ ꯆꯨꯡꯕ ꯄꯣꯛꯏ ꯑꯩꯒꯤꯗꯃꯛ ꯈꯟꯕꯗ ꯄꯨꯟꯁꯤꯒꯤ ꯆꯩꯅꯥ ꯈꯨꯗꯤꯡ ꯂꯣꯠꯈꯤꯕꯤ ꯅꯣꯡꯃꯇ ꯐꯣꯡꯅ ꯀꯞꯈꯤꯗ꯭ꯔꯕꯤ ꯏꯃꯥ ꯂꯥꯏ ꯑꯣꯏꯈ꯭ꯔꯕꯤ ꯅꯉꯣꯟꯗ ꯀꯠꯆꯔꯤ ꯂꯧꯁꯤꯟꯕꯤꯌꯨ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯆꯦꯜꯂꯤꯕ ꯅꯪꯒꯤ ꯈꯣꯝꯂꯥꯡ ꯏꯔꯤꯛꯁꯤꯡꯗꯒꯤ ꯁꯨꯞꯅꯇꯪꯒꯤ ꯑꯃꯈꯛꯇꯪ ꯂꯃꯟ ꯁꯤꯡꯕ ꯁꯛꯆꯒꯦ ꯌꯥꯝ ꯐꯖꯅ ꯃꯃꯥꯗ ꯀꯠꯆꯩ ꯑꯄꯣꯛꯄꯤ ꯃꯃꯥꯅꯤ ꯐꯣꯡꯕꯁꯤ 2012ꯗ ꯐꯣꯡꯉꯤ ꯐꯣꯡꯕꯅ ꯑꯐꯣꯡꯕ ꯂꯤꯟꯗꯥ ꯅꯥꯎꯔꯦꯝ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯔꯥꯏꯇꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯐꯣꯡꯖꯕ ꯃꯁꯤꯡ 500ꯅꯤ ꯃꯃꯜ ꯂꯨꯄꯥ 200ꯅꯤ ꯐꯪꯐꯝꯅ ꯑꯏꯕꯤꯒꯤ ꯃꯈꯨꯝ ꯌꯦꯛꯄꯅ ꯑꯔꯤꯕꯝ ꯆꯨꯁꯃꯤꯇꯥ ꯁꯔꯃ ꯂꯥꯏꯔꯤꯛ ꯐꯪꯐꯝ ꯑꯏꯕꯤꯒꯤ ꯌꯨꯝ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯔꯥꯏꯇꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯔꯨꯃꯣꯍꯣꯜ ꯇꯦꯡ ꯏꯝꯐꯥꯜ ꯅꯩꯅꯕꯒꯤ ꯍꯤꯔꯝ ꯅꯠꯇꯅ ꯑꯁꯨꯝꯅ ꯃꯥꯅ ꯃꯌꯦꯛꯁꯤꯡꯁꯤ ꯏꯔꯒ ꯐꯖꯅ ꯂꯥꯟꯊꯣꯛꯄꯤ ꯑꯏꯕꯤꯒꯤ ꯋꯥꯔꯣꯟꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤꯅ ꯐꯣꯡꯉꯤꯕ ꯀꯩꯗꯧꯔꯤꯕꯁꯤꯡꯁꯤꯗꯤ ꯂꯥꯏꯔꯤꯛꯁꯤ ꯐꯪꯕꯤꯔꯀꯥꯟꯗ ꯑꯗꯨꯝ ꯄꯥꯕꯤꯔꯒꯅ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯊꯃꯣꯏꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤꯃꯛ ꯈꯣꯡꯆꯠꯅꯤ ꯊꯤꯕꯒꯤ ꯈꯣꯡꯆꯠ ꯄꯨꯟꯁꯤ ꯀꯌꯥ ꯂꯣꯏꯈ꯭ꯔꯦ ꯂꯣꯏꯈꯤꯅꯤ ꯊꯤꯕꯗꯤ ꯂꯣꯏꯗ꯭ꯔꯤ ꯂꯣꯏꯕꯁꯨ ꯅꯥꯏꯔꯣꯏ ꯂꯝꯕꯤ ꯌꯥꯝꯃꯤ ꯆꯠꯀꯗꯕ ꯂꯣꯏꯕ ꯂꯩꯇꯦ ꯍꯤꯔꯝꯁꯨ ꯊꯤꯖꯤꯟꯕ ꯇꯥꯏ ꯊꯤꯕ ꯇꯥꯏ ꯆꯠꯈꯤꯕ ꯇꯥꯏ ꯈꯨꯟꯅꯥꯏ ꯑꯃꯕꯨ ꯁꯦꯝꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯈꯣꯔꯤꯔꯣꯜꯒꯤ ꯂꯝꯕꯤꯗ ꯊꯤꯖꯤꯟ ꯈꯣꯠꯆꯤꯟ ꯆꯠꯈꯤꯕ ꯑꯃꯗꯤ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯄꯨꯛꯅꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯀꯜꯂꯛꯆꯩ ꯃꯈꯣꯏꯒꯤꯗꯃꯛ ꯊꯃꯣꯏꯗ ꯆꯥꯎꯊꯣꯛꯆꯩ ꯀꯜꯂꯛꯆꯕꯇꯅꯤ ꯄꯥꯝꯖꯕꯇꯅꯤ ꯏꯃꯥ ꯏꯆꯣꯜꯂꯕ ꯇꯔꯨ ꯇꯔꯨꯕ ꯃꯕꯨꯛ ꯇꯞꯂꯕ ꯂꯦꯞꯇꯅ ꯆꯦꯜꯂꯤꯕ ꯈꯣꯔꯤꯔꯣꯜꯒꯤ ꯏꯆꯦꯜꯁꯤꯕꯨ ꯂꯥꯞꯅ ꯈꯣꯏꯗꯥꯅ ꯌꯦꯡꯖꯕ ꯅꯠꯇꯅ ꯅꯣꯡꯃꯇꯁꯨ ꯍꯤꯗꯦꯟꯗꯨꯗ ꯀꯨꯝꯗꯨꯅ ꯏꯔꯨꯞꯂꯨꯒꯦ ꯏꯁꯤꯡ ꯈꯨꯌꯥ ꯑꯃꯇꯪ ꯊꯛꯂꯨꯒꯦ ꯊꯧꯔꯥꯡꯈꯤꯗꯦ ꯄꯨꯟꯁꯤꯁꯦ ꯈꯧꯒꯟꯅꯔꯛꯂꯕ ꯉꯁꯤ ꯃꯥꯕꯨ ꯏꯈꯧ ꯂꯥꯡꯂꯛꯂꯤꯕ ꯏꯊꯟꯇ ꯉꯛꯏ ꯄꯨꯛꯅꯤꯡꯒꯤ ꯅꯤꯡꯉꯥꯏꯗ ꯄꯥꯛꯂꯕ ꯍꯤꯗꯦꯟꯁꯤꯗꯗꯤ ꯀꯨꯝꯂꯛꯂꯦ ꯎꯔꯦ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯏꯄꯥꯛꯁꯦ ꯃꯥꯒꯤ ꯐꯖꯈ꯭ꯔꯕ ꯁꯨꯃꯠꯈ꯭ꯔꯦ ꯐꯖꯕꯅ ꯁꯨꯃꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯧꯅꯥ ꯐꯕ ꯄꯨꯊꯣꯛꯇꯨꯅ ꯃꯥꯕꯨ ꯁꯣꯛꯂꯨꯕ ꯃꯥꯒꯤ ꯑꯃ꯭ꯔꯤꯇ ꯊꯛꯂꯨꯕꯗꯤ ꯉꯝꯗ꯭ꯔꯤ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯗꯤ ꯑꯆꯦꯠꯄ ꯄꯨꯛꯅꯤꯡꯒꯤ ꯁꯥꯙꯅ ꯃꯄꯨꯡ ꯐꯥꯔꯕ ꯁꯤꯡꯈꯛꯇꯗ ꯐꯪꯕ ꯑꯣꯏꯔꯝꯂꯦ ꯑꯗꯨꯕꯨ ꯍꯤꯗꯦꯟꯁꯤꯗ ꯐꯨꯝꯗꯨꯅ ꯄꯥꯝꯖꯅ ꯅꯨꯡꯁꯤꯖꯅ ꯁꯩꯊꯥꯖꯕ ꯑꯃꯗꯤ ꯃꯒꯨꯟ ꯁꯣꯟꯖꯕ ꯐꯥꯎꯕꯗꯤ ꯌꯥꯏꯅ ꯈꯟꯖꯗꯨꯅ ꯑꯄꯥꯕꯁꯤꯡꯒꯤ ꯁꯩꯔꯦꯡ ꯃꯍꯥꯎ ꯄꯤꯕ ꯉꯝꯂꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯈꯤꯕ ꯃꯇꯝꯒꯤ ꯏꯍꯨꯜ ꯈꯔꯗꯪ ꯈꯣꯠꯆꯤꯟꯖꯈꯤ ꯃꯥꯅ ꯄꯕ꯭ꯂꯤꯛꯇ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯅꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯇꯝꯂꯤꯉꯩꯗ ꯑꯐꯪ ꯑꯐꯪꯕ ꯋꯥꯔꯤ ꯃꯆꯥ ꯋꯥꯔꯤ ꯂꯤꯁꯥꯡꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯄꯥꯔꯛꯈꯤ ꯇꯝꯅꯂꯥꯏꯒꯤ ꯂꯥꯏꯔꯤꯛꯀꯤ ꯃꯁꯤꯡꯗꯒꯤ ꯑꯇꯣꯞꯄꯁꯤꯡ ꯃꯁꯤꯡꯅꯕꯨ ꯍꯦꯟꯈꯤ ꯇꯝꯅ ꯂꯥꯏꯔꯤꯛꯀꯤ ꯃꯁꯤꯡꯗꯒꯤ ꯍꯥꯏꯕ ꯇꯝꯅ ꯂꯥꯏꯒꯤ ꯍꯥꯏꯔꯦ ꯑꯩ ꯑꯇꯣꯞꯄ ꯑꯥꯔꯊ ꯑꯝꯗ ꯆꯠꯂꯝꯒꯅꯤ ꯑꯗꯨꯅ ꯃꯩꯇꯩꯂꯣꯟꯒꯤ ꯌꯥꯝ ꯂꯨꯔꯤꯁꯦ ꯋꯥꯍꯩ ꯑꯃꯇꯪ ꯂꯥꯟꯅ ꯄꯥꯈꯤꯕꯗ ꯑꯥꯔꯊꯁꯦ ꯌꯧꯈꯤꯗꯣꯏꯅꯤ ꯈꯪꯕꯣꯏ ꯈꯪꯗꯕꯣꯏ ꯄꯥꯈꯤꯕ ꯍꯤꯟꯗꯤ ꯑꯃꯗꯤ ꯏꯪꯒ꯭ꯔꯥꯖꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯨꯗ ꯐꯥꯎꯕ ꯑꯍꯤꯡ ꯇꯨꯝꯍꯟꯗꯅ ꯅꯣꯡ ꯉꯥꯟꯍꯟꯈꯤꯕꯅ ꯀꯣꯡꯒꯥꯏꯅꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯨꯕꯨ ꯑꯩꯕꯨ ꯀꯣꯏꯄꯨ ꯄꯨꯕꯤꯈꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯨꯅ ꯅꯨꯡꯉꯥꯏꯕꯒꯤ ꯑꯇꯤꯌꯥꯗ ꯄꯥꯏꯃꯤꯟꯅꯈꯤ ꯑꯋꯥꯕꯒꯤ ꯏꯄꯥꯛꯇꯁꯨ ꯏꯔꯨꯞꯃꯤꯟꯅꯈꯤ ꯁꯩꯔꯦꯡꯒꯤ ꯃꯁꯤꯡꯗꯤ ꯂꯤꯛꯅ ꯄꯥꯈꯤ ꯈꯣꯏꯗꯥꯖꯕ ꯅꯠꯇꯅ ꯅꯣꯡꯃꯇ ꯁꯩꯔꯦꯡꯅ ꯑꯩꯕꯨ ꯀꯞꯍꯟꯈꯤꯕꯃꯛꯇꯤ ꯑꯩ ꯅꯤꯡꯁꯤꯡꯈꯤꯗ꯭ꯔꯦ ꯉꯛꯂꯤꯕꯗꯤ ꯊꯃꯣꯏꯅ ꯅꯨꯡꯍꯤꯛꯅꯔꯛꯄꯗ ꯀꯔꯝꯅ ꯁꯩꯔꯦꯡ ꯃꯥꯕꯨ ꯊꯤꯔꯛꯂꯤꯕ ꯄꯨꯛꯅꯤꯡꯒꯤ ꯃꯄꯥꯎ ꯇꯝꯒꯦ ꯍꯣꯠꯅꯔꯛꯄꯗ ꯀꯔꯝꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜꯅ ꯃꯃꯤ ꯁꯥꯃꯤ ꯎꯔꯤꯕ ꯁꯛꯇꯝꯗꯨꯕꯨ ꯂꯥꯛꯁꯤꯟꯗꯨꯅ ꯌꯦꯛꯀꯦ ꯍꯣꯠꯅꯔꯛꯂꯤꯕ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯁꯦꯝꯕꯤꯕ ꯃꯄꯨ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯑꯩꯁꯨ ꯁꯩꯔꯦꯡ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯕꯔꯥ ꯃꯁꯤꯔ ꯁꯩꯔꯦꯡ ꯊꯃꯣꯏꯒꯤ ꯄꯤꯔꯥꯡ ꯁꯩꯔꯦꯡ ꯊꯤꯔꯒꯦ ꯂꯦꯞꯂꯦ ꯄꯨꯛꯅꯤꯡꯅꯗꯤ
ꯈꯣꯡꯆꯠꯇꯨꯒꯤꯗꯃꯛ ꯈꯣꯡ ꯊꯥꯡꯗꯣꯔꯛꯂꯤ ꯈꯣꯡꯆꯠꯁꯤꯒꯤ ꯑꯍꯧꯕ ꯑꯣꯏꯅ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯅꯤꯡꯇꯝꯕꯒꯤ ꯃꯆꯨ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯁꯤꯟꯅꯖꯔꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯕꯤꯔꯒ ꯑꯄꯥꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯊꯝꯕꯤꯔꯛꯂꯕꯗꯤ ꯏꯖꯔꯨꯕ ꯑꯩꯒꯤꯗꯤ ꯃꯍꯩ ꯌꯥꯜꯂꯦ ꯂꯧꯖꯒꯅꯤ ꯇꯥꯛꯄꯤꯔꯛꯄ ꯋꯥꯍꯩꯁꯤꯡꯗꯨꯅ ꯑꯩꯒꯤ ꯇꯨꯡꯒꯤ ꯂꯝꯖꯤꯡ ꯃꯩꯔꯥ ꯑꯣꯏꯖꯒꯦ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯔꯥꯟꯕ ꯌꯥꯎꯔꯕꯁꯨ ꯑꯄꯥꯕꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯈꯤꯕ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯃꯔꯨꯞꯁꯤꯡ ꯏꯄ꯭ꯋꯥ ꯏꯅꯥꯎꯁꯤꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯂꯃꯟ ꯇꯣꯟꯁꯤꯟꯖꯔꯦ ꯂꯥꯏꯔꯤꯛꯀꯤ ꯃꯈꯨꯝ ꯌꯦꯛꯄꯤꯔꯛꯄꯤ ꯄ꯭ꯔꯦꯁꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯕꯅꯥꯟꯒꯤ ꯀꯥꯡꯂꯣꯟ ꯌꯦꯡꯁꯤꯟꯕꯤꯈꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯍꯩꯒꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯕꯨ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯔꯥꯖꯦꯁꯣꯔꯤ ꯌꯦꯡꯊꯣꯛ ꯃꯥꯒꯤ ꯁꯩꯔꯦꯡꯁꯤ ꯁꯨꯞꯅ ꯁꯩꯔꯦꯡ 73ꯅꯤ 77ꯅꯤ ꯌꯥꯝꯃꯤ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯄꯥꯕꯁꯨ ꯑꯣꯏꯊꯣꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯤꯇꯪ ꯑꯩꯅ ꯂꯧꯈꯠꯆꯕꯁꯦ ꯑꯩꯅ ꯂꯧꯈꯠꯄꯁꯤꯗ ꯏꯆꯥ ꯔꯥꯖꯦꯁꯣꯔꯤꯅ ꯂꯧꯈꯠꯂꯛꯄꯒ ꯌꯥꯝꯅ ꯃꯥꯟꯅꯕꯁꯤ ꯑꯗꯨꯝ ꯐꯪꯉꯤ ꯑꯇꯩ ꯑꯩꯅ ꯁꯩꯔꯦꯡꯕꯤ ꯀꯌꯥ ꯑꯩꯅ ꯄꯥꯖꯕ ꯃꯇꯝꯗꯁꯨ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯃꯦꯝꯅ ꯄꯥꯕꯤꯔꯤꯁꯦ ꯑꯩꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯈꯤꯕꯅꯤ ꯀꯥꯏꯅ ꯑꯗꯨꯕꯨ ꯑꯩꯅ ꯑꯗꯨ ꯈꯪꯕꯗꯒꯤ ꯃꯉꯣꯟꯗ ꯍꯥꯟꯅ ꯑꯩꯅ ꯍꯪꯉꯦ ꯏꯕꯦꯝꯃ ꯅꯪꯁꯦ 70 ꯀꯩꯅꯣꯁꯤꯗ 7ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯀꯔꯝꯕꯅ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯛꯅꯤꯡꯗ ꯈꯣꯏꯗꯥꯕꯤꯒꯦ ꯀꯥꯏꯅ ꯑꯗꯣ ꯃꯥꯒꯤ ꯁꯩꯔꯦꯡꯁꯤꯡꯁꯦ ꯅꯨꯡꯁꯤꯕ ꯊꯤꯕ ꯀꯩꯗꯅꯣ ꯙ꯭ꯔꯨꯕ ꯇꯔꯥ ꯂꯣꯜꯂꯤꯕꯔꯥ ꯄꯟꯊꯨꯡ ꯌꯧꯔꯕꯁꯨ ꯌꯧꯗ꯭ꯔꯕꯁꯨ ꯅꯤꯡꯇꯝꯕꯒꯤ ꯃꯆꯨ ꯑꯣꯏꯅꯤꯡꯉꯤ ꯑꯩ ꯋꯥꯍꯪ ꯑꯃꯗꯤ ꯑꯌꯨꯛ ꯗꯣꯂꯥꯏ ꯑꯗꯨꯒ ꯌꯨꯝꯕꯨꯔꯦꯝꯕꯤ ꯃꯁꯤ ꯑꯩꯅ ꯈꯜꯂꯤ ꯑꯗ ꯉꯁꯤꯒꯤꯗꯃꯛꯇ ꯑꯗꯒꯤ ꯁꯛꯂꯛꯈꯤꯅꯤ ꯃꯦꯡꯂꯕ ꯏꯁꯩ ꯂꯝꯂꯥꯟꯕ ꯆꯠꯁꯤ ꯑꯁꯨꯝ ꯃꯃꯤ ꯁꯖꯤꯕꯨꯒꯤ ꯅꯣꯡꯂꯩ ꯃꯤꯡꯁꯦꯜ ꯉꯁꯤꯗꯤ ꯏꯄꯨꯔꯣꯏꯕ ꯁꯥꯎꯔꯪꯅꯩ ꯁꯤꯃꯁꯨ ꯑꯩꯅ ꯈꯜꯂꯤ ꯀꯔꯝꯍꯥꯏꯅ ꯇꯧꯖꯥꯠꯅꯣꯅ ꯌꯥꯝ ꯐꯖꯔꯝꯃꯤ ꯒ꯭ꯔꯍꯟ ꯆꯤꯡꯂꯛꯈꯤꯅꯨ ꯆꯤꯡꯈꯩ ꯖꯒꯣꯏ ꯇꯦꯂꯪꯒꯥꯟ ꯅꯨꯄꯤꯒꯁꯤꯁꯨ ꯑꯩ ꯈꯜꯂꯤ ꯅꯨꯄꯤꯁꯤ ꯑꯩꯁꯨ ꯅꯨꯄꯤ ꯑꯣꯏꯔꯨꯕꯅꯤꯅ ꯃꯥ ꯅꯨꯄꯤꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯏꯅ ꯑꯗ ꯁꯅꯥ ꯈꯣꯡꯅꯥꯡ ꯂꯥꯛꯀꯅꯤ ꯅꯣꯡꯃꯗꯤ ꯑꯩ ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯃꯊꯪ ꯅꯨꯡ ꯑꯣꯜꯂꯕ ꯃꯩ ꯀꯥꯏꯅ ꯑꯍꯤꯜꯌꯥ ꯀꯥꯏꯅ ꯑꯩꯈꯣꯏ ꯁꯇꯤ ꯑꯃꯒꯤ ꯃꯃꯤꯡ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯅꯤ ꯆꯔꯩ ꯅꯝꯊꯥꯡ ꯀꯥꯏꯅ ꯂꯣꯟꯅꯕꯤ ꯀꯥꯏꯅ ꯌꯥꯝ ꯄꯥꯅꯤꯡꯕ ꯏꯔꯥꯜ ꯀꯔꯤꯅꯣ ꯀꯥꯏꯅ ꯑꯩꯅ ꯍꯛꯇꯅ ꯁꯨꯝ ꯄꯥꯏ ꯑꯗꯣ ꯃꯥꯁꯨ ꯂज्ꯖꯥ ꯍꯥꯏꯁꯤ ꯈꯜꯂꯤ ꯑꯍꯤꯜꯌꯥ ꯉꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯩꯒ ꯃꯥꯟꯅꯩ ꯅꯤꯡꯇꯝꯕꯒꯤ ꯃꯆꯨ ꯆꯔꯩ ꯅꯝꯊꯥꯡ ꯗꯣꯂꯥꯏ ꯉꯁꯤꯗꯤ ꯏꯄꯨꯔꯣꯏꯕ ꯁꯥꯎꯔꯪꯅꯩ ꯃꯥꯟꯅꯩ ꯅꯨꯡ ꯑꯣꯜꯂꯕ ꯂꯩꯅꯒ ꯅꯨꯡ ꯑꯣꯜꯂꯕ ꯂꯩꯗꯨ ꯅꯨꯡ ꯑꯣꯜꯂꯤꯅꯤ ꯁꯩꯍꯧ ꯏꯁꯩ ꯐꯤꯕꯨꯜ ꯏꯔꯥꯜ ꯀꯔꯤꯅꯣ ꯑꯗꯣ ꯔꯥꯏꯇꯔꯅ ꯄꯥꯝꯖꯕ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯅꯤꯈꯛꯇꯪ ꯑꯃꯁꯨ ꯁꯄ꯭ꯂꯤꯃꯦꯟꯇ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯅꯤ ꯁꯖꯤꯕꯨ ꯅꯣꯡꯂꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯩꯔꯦꯡꯁꯤ ꯌꯥꯝꯅ ꯈꯟꯊꯔꯕ ꯌꯥꯝ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯩꯔꯦꯡꯁꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯝꯃꯛꯏꯕ ꯁꯩꯔꯦꯡꯁꯤ ꯌꯥꯝꯃꯦ ꯄꯥꯔꯛꯏꯁꯨ ꯌꯥꯝꯃꯦ ꯑꯗꯨꯒ ꯄ꯭ꯂꯦꯠꯐꯣꯝꯗ ꯊꯤꯔꯛꯄ ꯁꯩꯔꯦꯡꯁꯨ 1 2 3 4 ꯌꯥꯎꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯩꯔꯦꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯪꯕꯗ ꯌꯨꯝꯗꯤ ꯄꯤꯁꯛ ꯄꯤꯛꯅ ꯎꯔꯒ ꯃꯅꯨꯡꯁꯤ ꯆꯪꯉꯤꯉꯩ ꯂꯣꯏꯕ ꯅꯥꯏꯗꯕ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯕ ꯑꯗꯨꯒꯨꯝꯕ ꯁꯩꯔꯦꯡꯁꯦ ꯑꯗꯨꯒ ꯋꯥꯔꯤ ꯃꯆꯥ ꯋꯥꯔꯦꯡꯁꯤꯡꯁꯤꯗꯤ ꯀꯥ ꯑꯃꯈꯛ ꯁꯥꯕꯗ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯒꯦꯁꯦ ꯉꯥꯛꯇꯪ ꯐꯝꯃꯒ ꯑꯗꯨꯝ ꯂꯣꯏꯅ ꯎꯕ ꯉꯝꯕ ꯑꯁꯨꯃꯥꯏꯅ ꯑꯩꯅ ꯊꯝꯖꯒꯦ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯗꯩ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯔꯣꯜꯅꯆꯤꯡꯕ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯑꯍꯥꯟꯕꯗ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯅꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯝꯇꯪꯗꯤ ꯄꯥꯕꯤꯔꯛꯎ ꯍꯥꯏꯅ ꯌꯨꯝꯕꯨꯔꯦꯝꯕꯤꯗꯤ ꯑꯩꯈꯣꯏꯁꯦ ꯌꯨꯝꯕꯨꯔꯦꯝꯕꯤꯗꯣ ꯑꯗꯣ ꯑꯏꯕꯤ ꯀꯕꯤꯅ ꯌꯨꯝꯕꯨꯔꯦꯝꯕꯤꯁꯦ ꯀꯔꯝꯍꯥꯏꯅ ꯍꯥꯏꯔꯝꯒꯦꯁꯦ ꯇꯥꯃꯤꯟꯅꯔꯁꯤ ꯄꯔꯦꯡ 3 ꯈꯛꯇꯅꯤ ꯑꯩ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯂꯩꯇꯦ ꯑꯩꯒꯤ ꯌꯨꯝꯅꯥꯛ
lay ai lay ipagi ipuroi aidi akhui nupi sina tauri che si mayam khalla kanda yumbure mi si ithore ineba ai si yumbure mi ni ai su ju ji yumbure mi du oiri bani aidi yum sigi kwagi ahan oiri neba ai no ji oiri se phami se adu ai su noma yumbure mi du oira ga laini laite ai yumna aidi yumna che ai na ipagi yumnak leirambado ipuroi yumnak tu da amuk sangreba aise aduni mana laite aigi yumnak aduna lay ipagi yumnak su lay ipuroi yumnak su lay aba laite aigi yumnak aidi aise ipuroi na khainara matam da mai mayum do aina oiba yabraiba any condition da khaina ba yaye nupi se aduni mana nupi sigi yang khanba adumba yumbure bi sereng se ai gi mota di ai yam phajai taba mayam kari khanbi habedusu comment da ibirau dolai na ma dolai se khoi lohong bada dolai da thili mamang ai matam da adu jikti dolai ka se dolai pubina ba si laitre dolai pubiyo haba kanam yana dre matam mama da di laikai ki mabung mopwa sing sinane dolai se pudori neba adu mabung mopwa sing sina ya kayam nung sina puge na haba bu wangba mana da di man ya deba dolai se aduna dolai sida thillaga dolai re ngai na nupi sigi mayumdagi porakpa mabung sing sida machan sibu thilla ibat nupa mayungi mi singna na dolai re ngai na muk paisa se moina ngamba se piraga numitu da chak se sanai ba nupi mayumdu da chak chanai hujikan da chanadre aidi chanai aidi machi am siba ingonda kagi noida dolai reng pibai na ama dolai pubi ra pagi da makta khoi gi imau se pubi ra pagi da makta legai gi mabu mu pa am sibagi ije ne ba hujikti kai dore samba si am pa ma banina chakau bada pulap tawra se na punja ga ai madu ya de ai chanupi animak dolai reng do aina pijarani adu chak so aina dum tawraga akoi lekai gi matam du da di dolai di pudre ga su matugi mami do ai madu sukmut mulah neng de am siba aina research tau bacat pada phayeng da chatli phayeng da chatpa matam da phayeng gi ahan amada aina research tau I luhong bagi maramda phayeng gi luhong bagi maramda ada phayeng ga kainoga androga support example ni moi se nupi se long nei lei nei moi khoi gi long na ba lei na ba dai am harau na lei na ba moi gi group khara ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯈꯔ ꯑꯗꯨꯝ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯩꯗꯨꯗ ꯃꯇꯝꯗꯨꯗ lupa ama pi bachi am chaurabani ye lupa ama pai ba lupa si yeng nei hai paisa pai ba lupa ni na adu lupa ama dolai reng pira ko do moina harau na por a khunda mai magi leja bachi ang chak pu tho ga chak cha nei hai madu ki nung si ba do aina mulhan ning de adu hujik dolai reng dolai da su thindre adagi lekai pakhang su thora aga dolai pu ba yadre adu na juk che ama ole adu dolai reng hadi hujiki aina kitang sandok sa kibado laki noma dolai thak langtak nara pukning ga iroina na nupi duna dolai tunga lai ni ne adugi amna nungsina mama mapagi dar lai ka tamhandana hoi cham lai tam da khare aurang gani tamba khare aurang gani usi ina mama mapagi masai gonda chawra aga nupa mayum la amne na dolai mathak tu da langtak nara pukning ga iroina thamoi minok chinban yohanda anauba punsi amagi damak anauba mongba narani item ai narani ai mai mapuroi be mayum du ni man mapuroi be di mai ai bi sigina te ko mai imaginative poem se mongba maranya ya haina kitang ari balon ni masina mayai oina li balon ni sina thok laduna kuding mak nong dam bada ai di lai bak na tam khrabani do hongki saklon lauraduna saktam lai jagi sangki anauba machu sing punsi gi sena kuding lining parai jetki panglabada aroiba khongchat ki lamtha pham aidi mapurebe mayumda sijaba phangaba adagi adu tawba phangaba kaina khoigi ahansing sina yamna advice yam pire iko matamduda aduna lining parai che ki phanglabada aroiba khongchat ki lamtha phamai di aroiba di
ꯑꯩꯅ ꯄꯣꯛꯄ ꯑꯃꯗꯤ ꯁꯤꯕ ꯑꯅꯤꯁꯦ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯕꯅꯤ ꯄꯣꯛꯄ ꯃꯇꯝꯗ ꯀꯅꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯛꯏ ꯀꯅꯥꯅ ꯌꯣꯛꯂꯛꯏ ꯂꯥꯏꯕꯛ ꯊꯤꯕ ꯀꯅꯥꯅ ꯌꯣꯛꯂꯛꯏ ꯑꯗꯨ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯩ ꯃꯌꯨꯝꯗ ꯂꯩꯔꯛꯑꯀꯥꯟꯗꯅ ꯑꯔꯣꯏꯕ ꯈꯣꯡꯆꯠꯀꯤ ꯂꯝꯊꯥꯐꯝ ꯍꯥꯏꯔꯤꯁꯦ ꯂꯝꯊꯥꯐꯝ ꯍꯥꯏꯕꯗꯤ ꯂꯝꯖꯦꯟ ꯆꯦꯟꯕꯗꯣ ꯍꯧꯔꯛꯑꯕꯅꯦꯕ ꯂꯝꯊꯥꯐꯝꯗꯣ ꯌꯥꯖꯒꯤ ꯐꯤꯒꯥꯎ ꯁꯥꯅ ꯊꯋꯥꯟꯁꯤꯡꯅ ꯀꯦꯜꯂꯛꯄꯗ ꯀꯣꯟꯁꯤꯟꯒꯤ ꯆꯦꯟꯅ ꯅꯊꯥꯅꯨꯡꯗ ꯊꯋꯥꯟꯁꯤꯡꯅ ꯀꯦꯜꯂꯛꯄꯗ ꯍꯥꯏꯁꯦ ꯌꯥꯖꯒꯤ ꯐꯤꯒꯥꯎ ꯁꯥꯅ ꯊꯋꯥꯟꯁꯤꯡ ꯍꯥꯏꯗꯤ ꯊꯋꯥꯟꯃꯤꯆꯥꯛꯄꯨ ꯊꯋꯥꯟꯁꯤꯡ ꯀꯧꯏ ꯀꯦꯜꯂꯛꯄ ꯊꯋꯥꯟꯃꯤꯆꯥꯛꯁꯦ ꯀꯦꯟꯕꯅꯤꯀꯣ ꯊꯋꯥꯟꯃꯤꯆꯥꯛ ꯃꯊꯤ ꯐꯥꯏꯕ ꯀꯧꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯨ ꯀꯦꯜꯂꯛꯄꯗ ꯀꯣꯟꯁꯤꯟꯒꯤ ꯆꯦꯠꯅ ꯅꯊꯥꯅꯨꯡ ꯂꯦꯡꯗ꯭ꯔꯕ ꯅꯔꯜꯕꯨ ꯑꯗꯨ ꯀꯩꯗꯧꯔꯨꯅꯤ ꯃꯅꯤ ꯊꯥꯝꯂꯕ ꯁꯅꯥꯒꯤ ꯐꯃꯨꯡ ꯂꯥꯛꯂꯕꯗ ꯂꯥꯏꯔꯝ ꯂꯦꯟꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯑꯏꯕꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤꯗ ꯀꯔꯤꯝꯇ ꯑꯁꯝꯕꯤꯗ ꯃꯥꯒꯤ ꯂꯩꯇꯕꯒꯤ ꯄꯣꯛꯄꯒ ꯁꯤꯕꯒ ꯑꯅꯤꯁꯤ ꯌꯥꯝ ꯅꯛꯅꯍꯜꯂꯤ ꯉꯛ ꯅꯣꯟꯈꯤꯉꯩ ꯇꯥꯏꯕꯪ ꯂꯤꯄꯨꯟꯗ ꯀꯥꯎꯔꯨꯔꯦ ꯅꯁꯥꯕꯨꯗꯤ ꯅꯁꯥꯅ ꯄꯨꯜꯂꯤꯕ ꯅꯨꯡꯁꯤ ꯂꯤꯄꯨꯜꯂꯥ ꯅꯠꯇ꯭ꯔꯒ ꯁꯅꯥꯒꯤ ꯊꯧꯔꯤꯔꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯅꯨꯡꯁꯤꯕꯒꯤ ꯂꯤꯄꯨꯜꯂꯥ ꯁꯅꯥꯒꯤ ꯊꯧꯔꯤꯔꯥ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯔꯪ ꯑꯔꯥꯛꯀꯤꯔꯥ ꯄꯨꯟꯁꯤꯁꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕ ꯁꯛꯈꯤꯕ ꯃꯆꯨꯁꯤꯡꯗꯨꯅ ꯃꯨꯊꯠꯄꯤꯈ꯭ꯔꯦ ꯊꯋꯥꯏꯒꯤ ꯃꯆꯨꯗꯤ ꯍꯥꯏꯗꯤ ꯁꯪꯈꯤꯕ ꯃꯆꯨꯁꯤꯡꯗꯨꯅ ꯍꯥꯏꯗꯤ ꯃꯆꯨꯁꯦ ꯌꯥꯝ ꯁꯪꯕ ꯌꯥꯏꯗꯅ ꯑꯔꯪ ꯑꯔꯥꯛ ꯃꯌꯥꯝ ꯑꯃ ꯎꯠꯂꯒꯁꯨ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯃꯄꯨꯔꯣꯏꯕꯗꯨ ꯈꯪꯅꯕ꯭ꯔꯥ ꯈꯪꯅꯗꯕ꯭ꯔꯥ ꯑꯗꯒꯤ ꯌꯥꯅꯕ꯭ꯔꯥ ꯌꯥꯅꯗꯕ꯭ꯔꯥ ꯀꯥꯏꯗꯨ ꯇꯧꯅꯗꯦ ꯑꯗꯨꯅ ꯃꯥꯅ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯇꯧꯔꯒꯗꯤ ꯅꯨꯄꯤꯁꯤꯡꯁꯦ ꯑꯗꯨꯝ ꯍꯦꯛꯇꯃꯛ ꯀꯩꯅꯣ ꯂꯧꯕ ꯌꯥꯕ ꯗꯧꯅ ꯂꯩꯕ ꯌꯣꯟꯕꯗꯧꯅ ꯑꯗꯨꯃꯥꯏꯅꯁꯨ ꯈꯟꯗꯣꯛꯄ ꯌꯥꯕ ꯒꯤ ꯄꯨꯟꯁꯤꯅꯤ ꯈꯜꯂꯨꯔꯅꯨ ꯑꯣꯏꯔꯨꯕꯒꯤ ꯂꯥꯏꯖ ꯋꯥꯔꯨꯔꯅꯨ ꯑꯣꯏꯈꯤꯕꯒꯤ ꯑꯉꯧꯕ ꯆꯦꯕꯥꯡ ꯃꯌꯦꯛ ꯂꯥꯗ꯭ꯔꯕ ꯄꯨꯟꯁꯤꯅ ꯃꯔꯣꯟꯁꯦ ꯌꯥꯝꯅ ꯂꯩꯅ ꯏꯕ ꯁꯩꯔꯦꯡꯅꯤꯀோ ꯌꯦꯛꯂꯝꯂꯦ ꯃꯌꯦꯛ ꯂꯥꯔꯕ ꯂꯥꯏ ꯀꯌꯥꯗꯤ ꯃꯃꯤ ꯁꯥꯡꯈ꯭ꯔꯕ ꯅꯁꯥꯒꯤ ꯁꯛꯇꯝꯅ ꯄꯨꯟꯁꯤꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯁꯦꯝꯕꯤꯕ ꯃꯥꯏ ꯃꯔꯥꯏꯕꯛꯇ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯌꯥꯝꯗꯨꯕꯨꯅꯤ ꯃꯥꯅ ꯆꯤꯡꯁꯤꯜꯂꯒ ꯏꯔꯤꯁꯦ ꯆꯠꯀꯅꯤ ꯅꯣꯡꯃꯁꯨ ꯂꯩꯒꯤ ꯗꯣꯂꯥꯏꯗ ꯆꯠꯄ ꯍꯥꯏꯕꯁꯤꯗꯤ ꯀꯩꯅꯣ ꯁꯤꯔꯕ ꯑꯔꯣꯏꯕ ꯃꯇꯝꯗꯅꯤ ꯂꯩꯒꯤ ꯗꯣꯂꯥꯏ ꯇꯣꯡꯗꯣꯏꯁꯦ ꯄꯦꯟꯖꯔ ꯄꯨꯛꯅꯤꯡꯒ ꯂꯣꯏꯅꯅ ꯊꯃꯣꯏꯒꯤ ꯃꯤꯅꯣꯛꯅ ꯆꯤꯟꯕꯥꯟꯗ ꯃꯃꯤꯇꯥ ꯑꯔꯣꯏꯕ ꯈꯣꯡꯆꯠ ꯑꯃꯒꯤꯗꯃꯛ ꯑꯅꯧꯕ ꯃꯣꯡꯕ ꯅꯔꯥꯟꯌꯥꯏꯇꯝ ꯁꯤꯅ ꯊꯣꯛꯂꯗꯨꯅ ꯈꯨꯗꯤꯡꯃꯛ ꯅꯣꯡꯗꯝꯕꯗ ꯍꯥꯏꯗꯤ ꯅꯣꯡꯗꯝꯕꯅ ꯁꯤꯈ꯭ꯔꯒꯁꯨ ꯅꯨꯄꯤꯁꯦ ꯃꯔꯥꯏꯕꯛ ꯇꯝꯃꯝꯅꯤꯗ ꯃꯄꯨꯟꯁꯤ ꯇꯦꯜꯂꯛꯇꯣꯏꯅꯤ ꯀꯥꯏꯅ ꯀꯟꯁꯣꯜ ꯁꯨꯝ ꯃꯌꯥꯝ ꯇꯧꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯗꯣꯂꯥꯏ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡꯁꯦ ꯅꯨꯡꯒꯤ ꯑꯔꯊꯅ ꯊꯜꯂꯕ ꯌꯣꯝꯂꯕ ꯑꯗꯨꯒꯨꯝꯕ ꯁꯩꯔꯦꯡ ꯑꯃꯅꯤ ꯁꯤꯗ ꯌꯨꯝꯕꯨꯔꯦꯝꯕꯤ ꯂꯣꯏꯁꯟꯖꯈ꯭ꯔꯦ ꯁꯩꯔꯦꯡ ꯑꯅꯤ ꯂꯣꯏꯁꯟꯖꯈ꯭ꯔꯦ ꯅꯨꯄꯤꯁꯤ ꯁꯤ ꯑꯃꯨꯛ ꯄꯥꯖꯒꯦ ꯀꯕꯤꯅ ꯍꯥꯏ ꯂꯩꯗꯒꯤꯁꯨ ꯍꯦꯟꯅ ꯊꯣꯠꯂꯤ ꯅꯨꯄꯤ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯂꯩꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯊꯣꯠꯂꯕꯤ ꯅꯨꯄꯤ ꯍꯥꯏꯅꯩ ꯃꯁꯤ ꯃꯆꯨ ꯇꯥꯡꯖꯕꯤ ꯃꯄꯣꯛꯅꯤ ꯎꯔꯤꯒꯤ ꯃꯁꯤ ꯇꯥꯡꯖꯕꯤ ꯃꯄꯣꯛꯅꯤ ꯎꯔꯤꯒꯤ ꯑꯁꯦ ꯗꯥꯛꯇꯔ ꯀꯃꯜꯅ ꯌꯥꯝ ꯁꯤꯖꯤꯟꯅꯔꯝꯕ ꯎꯔꯤ ꯑꯁꯦ ꯃꯇꯣꯝꯇꯅ ꯆꯤꯡꯈꯠꯂꯒ ꯍꯧꯕ ꯉꯝꯗꯕ ꯎꯄꯥꯟ ꯑꯆꯧꯕ ꯑꯃꯗ ꯌꯦꯠꯂꯀꯥꯟꯗ ꯃꯥ ꯍꯤꯡꯖꯕꯗꯣ ꯑꯗꯨꯒ ꯅꯨꯄꯤꯅ ꯎꯔꯤꯒ ꯆꯥꯡꯗꯝꯅꯩ ꯑꯗꯨꯒ ꯇꯥꯡꯖꯕꯤ ꯀꯥꯏꯗꯤ ꯃꯄꯣꯛꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯇꯥꯡꯉꯒ ꯂꯩꯕ ꯑꯩꯗꯤ ꯅꯨꯄꯥ ꯃꯌꯨꯝ ꯂꯩꯁꯨ ꯑꯩꯈꯣꯏ ꯇꯥꯡꯉꯒ ꯂꯩ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯈꯣꯟꯗꯥ ꯊꯤꯔꯛꯑꯀꯥꯟꯗ ꯆꯠꯂꯣ ꯀꯀ ꯍꯥꯏꯗꯣꯏꯅꯤ ꯃꯈꯣꯡꯅ ꯀꯀ ꯀꯥꯎꯔꯛꯀꯗꯣꯏꯅꯤ ꯑꯗꯩ ꯐꯨꯗꯅ ꯆꯩꯗꯅꯒ ꯇꯧꯔꯤꯕꯅꯤ ꯊꯣꯡꯒ ꯂꯣꯟꯁꯤꯟꯗꯣꯔꯤꯕꯅꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯤꯡꯅ ꯂꯥꯎꯏ ꯋꯤꯃꯦꯟꯁ ꯑꯦꯝꯄꯥꯋꯔꯃꯦꯟ ꯄꯥꯡꯒꯟ ꯀꯜꯍꯜꯂꯨ ꯅꯨꯄꯤꯕꯨ ꯃꯝꯂꯩꯍꯤꯡ ꯈꯔ ꯀꯥꯅꯨꯡ ꯈꯨꯔ ꯀꯥꯅꯨꯡ ꯃꯝꯂꯩꯍꯤꯡ ꯈꯨꯔ ꯀꯥꯅꯨꯡ ꯈꯨꯗꯥꯡ ꯄꯤꯐꯝ ꯅꯥꯏ ꯃꯣꯂꯥꯡ ꯂꯨꯞꯅ ꯆꯣꯠ ꯍꯥꯏꯗꯤ ꯃꯄꯤ ꯇꯥꯔꯛꯄꯗꯨꯅꯅꯦ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯎꯁꯨ ꯏꯀꯥꯏꯖꯕ ꯃꯥꯗꯤ ꯃꯄꯨꯔꯣꯏꯕꯩ ꯃꯌꯨꯝꯗ ꯍꯔꯥꯎꯅ ꯂꯩꯈ꯭ꯔꯦꯅ ꯃꯌꯥꯝꯅ ꯈꯟꯅꯍꯟꯕꯗꯨꯅꯦ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯦ ꯂꯥꯛꯀꯅꯤ ꯈꯟ ꯑꯌꯨꯛ ꯉꯥꯏ ꯀꯅꯥ ꯇꯥꯕꯤꯗꯅ ꯐꯨꯟꯒꯠꯂꯕ ꯈꯣꯟꯖꯦꯜꯅ ꯂꯥꯎꯔꯤ ꯅꯨꯄꯤꯅ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯅꯈꯣꯏꯒꯤꯗꯃꯛꯅꯤ ꯅꯈꯣꯏꯒꯤꯗꯃꯛ ꯑꯩ ꯍꯤꯡꯈꯤꯒꯅꯤ ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯀꯅꯥꯒꯤ ꯍꯤꯡꯉꯤꯅꯣ ꯑꯩ ꯃꯄꯨꯔꯣꯏꯕꯗꯨ ꯌꯥꯅꯕ ꯑꯃꯨꯛ ꯆꯠꯂꯅꯤ ꯃꯆꯥ ꯑꯃꯨꯛ ꯁꯦꯝꯃꯅꯤ ꯃꯆꯥꯗꯨ ꯀꯅꯥꯒꯤ ꯍꯤꯡꯉꯤꯅꯣ ꯑꯩꯒꯤꯗꯃꯛ ꯍꯤꯡꯕ ꯌꯥꯎꯈ꯭ꯔꯕꯣ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯂꯥꯎꯔꯤꯁꯦ ꯌꯥꯝ ꯆꯨꯝꯃꯕ ꯑꯏꯕꯤꯅ ꯊꯋꯥꯏ ꯁꯣꯛꯅ
นักคุยดมักไอหิงขีกันนี่นัตตบราทงนาโอยดบราลิงเจนไลตบราปังกันงำลีบะหิงบะตัวปกิดมักอาศัยกุมบพิบัมสิดาบ่อยเดียวคุยนุปีกีนุ่งกีวักขลอนเจ็บอย่างพัฒนาพงตัวปะมาเกี่ยวกับชุบสิบาวอย่างไอกิมอตดีไอเดียพัฒนาดีอันนั้นมาทั้งที่เสียมาทั้งที่สุการลำบากการนิ่งเดรชนะคงนักพระเจ้าบัชนะคงนางเสกคนกิลัมปากิจิได้ดะลำบีมาซาสกินักันดะฮาวดิบะมานาปุงีมาชามาเรียงพัลลิซิงเลมีมาปุกตับปีมหากีอุรุมชิดะวัฒนพัมนิชาระบันุชาดะลำบีจัดประสบชาระบัสิงกิชานะพัมนีอ่างสิงกิจารานงคันนะพัมนีอุเสกวยาสิงกิไอที่ชนะคงนางเสชนะคงนางสิกิมาคงชิดะอุเจกวยากะกะไก่ดวงอะก็มหุมชาแล้วก็นุ่งดังแต่ยาเล็กคำโอยนุ่งทิลนะปุ่นมากี้อิงบะมาพมไอดีปทาเกชุยารีจาระจามินาเกชุยารีลอยนะฮิปชาดนะขอชาดนะลอยนะอดูกุมละบ้ายามนั้นดันมาเลยบ้าอุจาวมันนี่อดูนะคุยหนังงาวยังไงด้าชานาเรย์อุดเจ้าว่าคงนางนี่มานาปุ่งบ้าให้น้องนี่ให้น้องนะมุลละก็เตนาวานะฮาราวีอูเยนะคุยตานะชานาเรย์อุดที่เจ้าว่าคงนางสินะมานาเสจมนะเขาเดียบปักเธอก็มีโอยบัดยามนักกายโอยบะจีบปุ่นมักจะกายโอยบะดูตะกี้มากีชนะของนางไงนะคุยน่ะเกาหลีเนี่ยมาทำเชี่ยหงเลยลำบีสุปักโทเลยคงลำบีโอยลำบีโดการีน่ะจึงน่ะใจน่ะงำลักเตอ่างชัวมาตูคิดเร่อุจอ่างคงนางมาคงเด็กชนะเร่ชนะคงนางมาคงดะมารักตะไลวารีสิงบุนลีนาเร่มาชุงมานะบ่โอยกะตระมาจามานาวโอยกะตระจะชูไปบ้านนี้อุ้มดังดีเลยกายกีทบูบชิงนักขณะชนะคงนางสิการนัดเร่สักพัดทารางดาปันบ่โอยเร่มารูปของนายยันทัลสิลอยยันทักเร่เขาจิกคุยนัดติดิมกราวน์กีอาศัยสิดากอร์ชิงคงนางคล้องให้นักกอร์มีปุครีมาเลยแบบด้วยมาคงดูดาคงนางช่างเจ้าเวียคุยนายพังก็เลยจะทำยังไงมาทำดูดาคงนางสิดาตั้งอุรุมลางบะคุยบอกตัวเลยaduk gorasing ko banu pa ang kang nataramba ahan na manalay oy kraba ahan na nataramba kung nani na may maming lora ganya gorasing kung nang ko ngay na ko we mapamti adu huji gorasing kung nang kung kanang kung dre kung nang do huji ki marupong na yan tat krep adu na tamoy chong na tay layoy ra chana kung nang jaram punggali wangang bangam lakti makoy ina mak hinglam bam hak ni ai di mabu yan tat piri do kai khan gi da ba lambi pak thong na ba gari yam chatจันนะใบน่ะมากิมิงเซตอเด็กอันดูกิเลยนะมีบะมากิกระทบปะกาโดขณะนั้นเต้นงาชีหนึ่งชั้นเดรไอเดบุกอร์ชิงของนางของดูโอโหบกี้ใช้เรียงชิกตามใจนะไอ้น่ะชงขระหังกัจจบันนี้ให้คิดว่านี่งี้ไก่ดงนะกันนาดาให้จารุนีโนมาตัวจะบัดที่รักตระบะกันนาดาชุนโนจะรักตระกะไอ้น่ะชนะของนางน่ะมาตัวมันแต่มายาลักปะดูกิไม่ชาตุระมันน่ะขั้นละกะกบีนาอีบินาวังหันบะยังลุยชนะคงนางดาเล็บละมิตุมินนะอดุมจิงเลมนะว่าให้อมตะสุขายเดนะลุยเด้สิได้ใช้เรียงสิลุยชันเลยไอ้หักตั้งเบรกอมตังเหล่าจะแกอดูกะอามากุมบดังกะแกสูเรไอ้น่ะปาคือใช่อามาเนี่ยมารีดิสูรมังอาดิปาจาระแกค่อยๆมาเบรกเราอยู่มาเหล่าระกะค่อยแม่งไงเจรังแกyang biri ba pum na magna imana pabi kriba poem asi kano tabi rakan da kari phobi hai badu soidana comment ibira o adagi koi na imana break lo ngai sida ai picture kitang uchara ke koi gi poet ngasi feature tauzariba inguna panjarabada Rajeshwari Yangkong magi picture si pukachari poet sigi damakta love and light pipira u akoy yamna nungai na nungsina ngasi tariba poem sing asima na ibirak pagi magi wakal du akoy da share tawrakanda akoy da sukari pawi habadu
awake ตะหันบ่ายตาเรก็ ꯑꯗꯨꯒꯤꯗꯃꯛꯇ love and like ꯊꯥꯕꯤꯔꯛꯏ ꯄꯨꯝꯅꯃꯛꯅ ꯑꯗꯒꯤ ꯑꯩ ꯑꯃꯨꯛꯇꯪ ꯃꯁꯤꯗ ꯄꯤꯛꯆꯔꯁꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯍꯥꯞꯀꯠꯆꯕꯅꯤ ꯅꯤꯡꯇꯝꯕꯒꯤ ꯃꯆꯨ ꯄꯣꯏꯝꯁꯦ ꯃꯁꯤ Progressive Writer Association na publish tauba masi ki picture amani adagi 2022 da Usam Nilchandra Memorial Literary Award 2022 da phangbikre ngasigi akoina feature tawzariba larik se matuki picture ni dagi larik sigi picture si imana horen amuk ima pukhatjara ke ko screen da ima tabi ko imana amtang larik se masi aina photo number da clear oi khidre akoi myam tang utpiyo larik se Laiki mamana ui Lariki maningda isagi yamna nungsiba photo ama aduna masigi larik asi ngasai imana su panbikibada only 500 copies katani hairi aduna yamna mamal leiba yamna 77 points na sarakanda phonglakpa larik ni aduna masigi larik si akoi imana ngasai poem amani akoi pakibada 77 points punna paminingba poglagadi soidana larik si laubinaba ningsingjari adagi imagi si hujik mathang poem pabirakkhidoribra natragana akoi khananaina bada chatkadra ai manga suba poem se paraga loisanjarage okay matangi amada mu kainoida ai se kitang amu khara kanna kuinaga mangangbaga se imana hujiki mental state ta lairingai tu da kana tawbiro hujiki manga suba poem du pabiro aduga khoi myam kitang amu khanan nainaminasi ada lonabi na makhak magi saireng am irami simchu ai paning badi am lairi ko adubu matam lakhini ai pajagani lonabi se kaino bu kaino ne nupa amna nupi ani si lonba ahum lonba mari lonba manga lonba astaruk tare phauga loli ponida lonabi se adugumba lemina bado nupa siam powerful oijani nupi singse mathang ka mai memda ka loin pusalaga lehenba adu nataba nupi duna hena power ka leira agadi madu magi manaka pusalhandaba kasu yam leiri adagi akomba lakpa nupi dugi oheuraga ahan du khara sontaka tawragadi ma amuk sakhibaga su yamna lei adugumba nupi ani ahum mari manga ko something adu hujikandadi madu kaina ditadre adu tawbadi adum tawri adu lonabi se nupi lonabi haibani nupamgi mungda leiba khaluradi yamna nungsijane khoise lonabi ni khalli aibu loina binan nangi aton bigum tathi aibu aton bigum nungsibada nangna khangdre mahak asimadi mana yumsida lakringai lelaklabani nahak ahing kaya ahak taga loinaraklabani ibani no mata thanada ohan khibani aitana ikhoulang banhaki khangalu itik aingonda luplaba kaya taibang mapugi mahut aibu chak sonjari mayagi lipun pumbadagi mayadi akoigi apamba sangsada aina nomadi akhoi sigragadawa mapoksida lairingai sida taunariba ngangnariba saknariba
ꯐꯨꯅꯔꯤꯕ ꯆꯩꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯃꯌꯥ ꯉꯥꯛꯇꯅꯤ ꯃꯌꯥꯒꯤ ꯂꯤꯄꯨꯟꯗꯣ ꯂꯤꯄꯨꯟ ꯄꯨꯝꯕꯗꯒꯤ ꯑꯩꯒꯤ ꯂꯤꯄꯨꯟꯅ ꯃꯀꯜꯂꯤ ꯑꯣꯛꯇꯕꯤꯁꯤꯡꯒꯤ ꯈꯦꯟꯅꯕ ꯃꯃꯜꯒꯨꯝ ꯃꯥꯟꯅꯗꯦ ꯑꯩꯒꯤ ꯆꯠꯅꯐꯝꯁꯨ ꯂꯩꯖꯩ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯁꯛꯁꯨ ꯇꯉꯥꯡ ꯇꯉꯥꯡꯕꯤ ꯂꯤꯛꯂꯥꯏꯒꯨꯝ ꯌꯥꯝ ꯂꯨꯕ ꯇꯔꯨꯕꯤ ꯀꯣꯅꯨꯡꯒꯤ ꯃꯣꯟꯗꯨꯝ ꯃꯣꯟꯇꯦꯛ ꯚꯦꯟꯗꯔꯒꯤ ꯀꯥꯈꯨ ꯑꯩꯒꯤ ꯀꯝꯄꯦꯔꯦꯇꯤꯚ ꯁ꯭ꯇꯗꯤꯅꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯇꯦꯕꯜ ꯑꯩꯅ ꯃꯣꯃꯣꯟ ꯅꯣꯛꯂꯤꯉꯩ ꯃꯔꯨꯞꯀꯤ ꯃꯔꯨꯞ ꯉꯥꯛꯇꯅꯤ ꯌꯦꯡꯅꯕ ꯄꯨꯝꯕ ꯈꯨꯠ ꯁꯣꯛꯅꯩ ꯌꯦꯡꯉꯨ ꯃꯨꯟꯅ ꯂꯥꯏꯔ ꯑꯅꯪ ꯌꯥꯏꯇꯣꯡ ꯈꯝꯗꯣꯡ ꯃꯍꯤ ꯂꯥꯡꯕ ꯏꯅ ꯁꯤꯡꯂꯤꯗ ꯇꯤꯜꯂꯨꯔꯕ ꯑꯩꯅ ꯏꯃꯥꯡ ꯑꯣꯏꯅ ꯁꯤꯜꯂꯕꯅꯤ ꯑꯩꯅ ꯃꯍꯨꯠ ꯆꯦꯟꯊꯔꯛꯄ ꯍꯨꯃꯥꯡꯒꯤ ꯆꯦꯜꯂꯕꯅꯤ ꯈꯨꯗꯨꯝ ꯅꯈꯣꯏ ꯄꯨꯝꯕ ꯍꯤꯌꯥꯡꯒꯩ ꯄꯣꯏꯅꯨ ꯂꯥꯛꯄꯗ ꯀꯥꯈꯤꯕ꯭ꯔꯥ ꯂꯧꯃꯤꯒꯤ ꯀꯩꯗ ꯐꯧ ꯁꯪꯕꯥꯏ ꯑꯃ ꯐꯥꯎꯕ ꯑꯩꯒꯤ ꯄꯥꯜ ꯇꯥꯡꯗꯅ ꯄꯥꯡꯊꯣꯛꯅꯔꯕ ꯀꯨꯝꯍꯩ ꯐꯣꯡꯗꯣꯛꯅꯕ꯭ꯔꯥ ꯅꯨꯡꯉꯥꯏꯕ ꯂꯥꯛꯈ꯭ꯔꯕꯔꯥ ꯑꯅꯧꯕ ꯆꯍꯤ ꯑꯃ ꯑꯩꯒ ꯂꯣꯏꯅꯗꯅ ꯊꯛꯂꯨꯔꯝꯕ ꯌꯥꯏ ꯈꯣꯏꯖꯥꯅ ꯑꯩꯕꯨ ꯍꯛꯆꯥꯡ ꯀꯌꯥꯠꯀꯤ ꯃꯩꯔꯤ ꯆꯨꯅꯕ ꯃꯩꯆꯥꯛꯇꯨꯅ ꯇꯝꯕꯤꯔꯝꯂꯦ ꯑꯩꯕꯨꯁꯨ ꯏꯈꯧ ꯂꯥꯡꯕ ꯈꯧꯔꯥꯡꯕꯁꯦ ꯀꯣꯛꯂꯒꯦ ꯊꯛꯂꯗꯨꯅ ꯅꯪꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯄꯨꯝꯅꯃꯛ ꯏꯃꯟꯅ ꯀꯨꯞꯄ ꯅꯌꯨꯡꯒꯤ ꯁꯨꯝꯅ ꯈꯥꯡꯉꯦꯟ ꯇꯨꯝꯗ꯭ꯔꯤꯉꯩ ꯍꯥꯏꯗꯤ ꯈꯥꯡꯉꯦꯟ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯊꯛꯇ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯕꯤꯝꯒꯨꯝꯕꯅꯤ ꯍꯧꯖꯤꯛ ꯍꯥꯏꯔꯒꯗꯤ ꯕꯤꯝ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯂꯣꯏ ꯈꯪꯉꯅꯤ ꯁꯥꯠ ꯍꯩꯕꯗ ꯕꯤꯝ ꯂꯩꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯏꯅ ꯀꯨꯞꯄꯤꯉꯩ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯈꯥꯡꯉꯦꯟ ꯍꯥꯏꯗꯅ ꯁꯨꯝꯅ ꯈꯥꯡꯉꯦꯟ ꯇꯨꯝꯗ꯭ꯔꯤꯉꯩ ꯅꯪꯒꯤ ꯁꯝꯃꯣ ꯍꯛꯆꯥꯡꯅ ꯏꯈꯨꯠꯇ ꯇꯨꯝꯕ ꯁꯣꯏꯔꯔꯣꯏ ꯃꯁꯤꯅꯁꯨ ꯂꯣꯏꯗꯔꯤ ꯍꯥꯏꯔꯝꯃꯨ ꯃꯉꯣꯟꯗ ꯂꯣꯏꯅꯒꯗꯧꯔꯤꯕꯅꯤ ꯑꯩꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯣꯡꯐꯝ ꯌꯧꯕ ꯈꯣꯡꯆꯠꯇ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯄꯥꯡꯊꯣꯛꯄꯤꯒꯅꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯄꯨꯡꯇꯨꯝ ꯇꯨꯝꯍꯟꯕ ꯊꯅꯨꯡ ꯄꯨꯝꯂꯕ ꯅꯪꯒꯤ ꯍꯛꯆꯥꯡꯕꯨ ꯃꯥꯒꯤ ꯄꯤꯒꯤ ꯏꯔꯤꯛ ꯈꯔꯗꯨꯅ ꯍꯥꯏꯕꯁꯤꯗ ꯃꯁꯤꯒꯤ ꯅꯨꯡꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯑꯩꯅ ꯂꯧꯅꯤꯡꯕ ꯁꯦꯟꯁꯨ ꯍꯦꯟꯅ ꯂꯧꯕꯁꯨ ꯌꯥꯏ ꯂꯥꯏꯠ ꯑꯣꯏꯅ ꯂꯧꯕꯁꯨ ꯌꯥꯏ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯂꯧꯕꯁꯨ ꯌꯥꯏ ꯑꯗꯨꯅꯅꯤ ꯁꯩꯔꯦꯡꯁꯤꯡꯁꯤꯒꯤ ꯌꯨꯝꯁꯤ ꯆꯪꯉꯨꯔꯒ ꯃꯥꯏ ꯀꯥꯁꯤ ꯌꯥꯝꯃꯟꯈꯤꯗꯅ ꯀꯥ ꯆꯪꯕꯗ ꯂꯣꯏꯅꯃꯛ ꯔꯤꯁꯥꯔꯁ ꯇꯧꯕꯗ ꯋꯥꯔꯛꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯂꯣꯟꯅꯕꯤ ꯑꯁꯤꯗ ꯌꯥꯝ ꯑꯥꯔꯊꯅ ꯊꯜꯂꯕ ꯉꯥꯛꯇꯅꯤ ꯏꯆꯥ ꯔꯥꯖꯦꯁꯣꯔꯤ ꯌꯦꯡꯈꯣꯡꯒꯤ ꯁꯩꯔꯦꯡ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯁꯩꯔꯦꯡ 5ꯁꯤ ꯂꯥꯟꯊꯣꯛꯆꯔꯒ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯨꯝꯖꯔꯤ ꯑꯗꯣ ꯏꯃꯥꯁꯤ ꯍꯣꯏ ꯏꯃꯥꯅꯕꯨꯗꯤ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯁꯤꯟꯖꯔꯦ ꯍꯥꯏꯔꯤ ꯑꯗꯣ ꯑꯩꯅꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯇꯜ ꯄꯣꯏꯟꯠꯁꯦ ꯅꯤꯡꯇꯝꯕꯒꯤ ꯃꯆꯨꯁꯤ ꯌꯥꯝ ꯇꯥꯅꯤꯡꯕ ꯃꯗꯨ ꯃꯊꯪꯗ ꯇꯧꯔꯁꯤꯔꯥ ꯑꯗꯨ ꯃꯊꯪ ꯑꯃ ꯅꯨꯃꯤꯠ ꯑꯃꯒ ꯂꯧꯔꯒꯅꯦ ꯍꯥꯏꯕꯗꯤ ꯊꯥꯡꯖ ꯑꯃ ꯂꯧꯔꯀꯥꯟꯗ ꯑꯩ ꯇꯧꯔꯒꯦꯕ ꯑꯩ ꯁꯤ ꯅꯠꯇꯕ ꯌꯥꯝ ꯐꯖꯕꯁꯨ ꯌꯥꯎꯔꯤ ꯑꯅꯧ ꯑꯅꯧꯕ ꯋꯥꯈꯜ ꯄꯤꯒꯗꯕ ꯇꯥꯕꯤꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯉꯣꯟꯗ ꯄꯨꯝꯅꯃꯛꯇ ꯑꯣꯀꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯑꯍꯥꯟꯕ ꯄꯣꯏꯟ 5ꯁꯤ ꯇꯥꯕꯗꯒꯤ ꯍꯦꯟꯅ ꯇꯥꯅꯤꯡꯕ ꯄꯣꯛꯄ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛꯅꯤ ꯑꯩꯈꯣꯏꯒꯤ author poet ꯔꯥꯖꯦꯁ꯭ꯋꯔꯤ ꯌꯦꯡꯈꯣꯡꯒꯤ ꯄꯤꯛꯆꯔ ꯑꯁꯤ ꯑꯝꯇꯪ ꯖꯨꯝ ꯑꯥꯎꯠ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏ authorꯒꯤꯗꯃꯛꯇ ꯂꯚ ꯑꯦꯟ ꯂꯥꯏꯠ ꯊꯥꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯀꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯑꯁꯨꯛ ꯐꯖꯔꯕ ꯃꯃꯜ ꯂꯩꯔꯕ ꯅꯤꯡꯇꯝꯕꯒꯤ ꯃꯆꯨ ꯍꯥꯏꯅ ꯐꯣꯡꯕꯤꯔꯛꯄ ꯄꯣꯏꯝ ꯑꯁꯤꯕꯨ ꯁꯦꯌꯔ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯑꯗꯒꯤ ꯉꯁꯥꯏ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯣꯊꯔꯒꯤ ꯃꯔꯝꯗ ꯄꯥꯕꯤꯔꯛꯄꯗ ꯃꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤ ꯑꯩꯈꯣꯏꯅ ꯂꯤꯇꯔꯦꯆꯔꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯟ ꯀꯦꯔꯤꯌꯔ ꯂꯥꯏꯟ ꯂꯩꯔꯒꯁꯨ ꯂꯤꯇꯔꯦꯆꯔꯗ ꯑꯗꯨꯝ ꯏꯊꯣꯛꯄꯤꯔꯛꯄꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯈꯣꯡꯒꯨꯜ ꯂꯩꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯩ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯜꯒꯤ ꯅꯠꯇꯕꯗ ꯃꯅꯤꯄꯨꯔꯒꯤ ꯁꯤꯅꯥꯔꯤꯌꯣꯗ ꯑꯩꯈꯣꯏ ꯗꯥꯛꯇꯔ ꯑꯣꯏꯕꯁꯤꯡꯅ ꯑꯃꯨꯛ ꯂꯤꯇꯔꯦꯆꯔꯗ ꯏꯕꯤꯔꯛꯄ ꯑꯗꯒꯤ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯑꯣꯊꯔꯁꯤꯅ ꯃꯥꯅ ꯑꯃꯨꯛ ꯃꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤ ꯐꯥꯔꯃꯥꯁꯤ ꯇꯝꯃꯒ ꯐꯥꯔꯃꯥꯁꯤꯁꯀꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯂꯤꯇꯔꯦꯆꯔꯒꯤ ꯇꯧꯔꯛꯄꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ
ꯑꯗꯨꯗꯤ ꯃꯥꯏ ꯃꯊꯪ ꯀꯃꯦꯟ ꯄꯥꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯤꯇꯪ ꯈꯟꯅ ꯅꯩꯅꯃꯤꯟꯅꯁꯤꯀꯣ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯉꯥꯏꯍꯥꯛꯇꯪꯁꯨ ꯄꯣꯊꯥꯍꯧꯒꯦ ꯑꯩꯁꯨ ꯋꯥꯏꯑꯦꯕ ꯁꯁꯤꯀꯥꯟꯇ ꯍꯤꯗꯥꯡꯃꯌꯨꯝ ꯌꯦꯡꯕꯤꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯁꯒꯣꯜꯕꯟ ꯃꯣꯏꯔꯥꯡ ꯂꯩꯔꯛ ꯅꯣꯅꯦ ꯄꯥꯔꯀꯤꯡꯗꯒꯤ ꯑꯗꯒꯤ ꯍꯦꯟꯗꯔꯁꯟꯅ ꯍꯦꯄꯤ ꯌꯥꯎꯁꯪ ꯃꯦꯗꯝ ꯄꯨꯅꯦꯝꯖꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯃꯤꯡꯗꯨ ꯀꯔꯤ ꯍꯥꯏꯕ ꯍꯦꯟꯗꯔꯁꯟ ꯂꯦꯟꯁ ꯍꯥꯏꯔꯤ ꯃꯥꯁꯤ ꯏꯃꯥꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯣ ꯃꯥꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯀꯩꯅꯣ ꯁ꯭ꯇꯨꯗꯦꯟ ꯍꯥꯏꯗꯤ ꯏꯆꯥꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯄꯨꯅꯦꯝꯖꯔꯤ ꯍꯥꯏꯁꯦ ꯑꯔꯤꯕ ꯂꯣꯟꯅꯦꯕ ꯈꯝꯕꯒꯤ ꯃꯇꯝꯗ ꯉꯥꯡꯅꯕ ꯂꯣꯟꯅꯦ ꯄꯨꯅꯦꯝꯖꯕ ꯍꯥꯏꯁꯦ ꯈꯨꯔꯨꯝꯖꯕꯅꯤ ꯄꯨꯅꯦꯝꯖꯔꯤꯁꯦ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯔꯤꯒ ꯑꯗꯨꯝ ꯏꯀ꯭ꯋꯤꯚꯦꯂꯦꯟꯠ ꯑꯣꯏꯕ꯭ꯔꯥ ꯏꯃꯥ ꯍꯥ ꯏꯃꯥꯒꯤ ꯁꯥꯎꯟꯁꯦ ꯑꯝꯇꯪ ꯁꯦꯝꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯦ ꯑꯩ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯤꯗ ꯐꯖꯅ ꯐꯝꯃꯒ ꯑꯦꯁꯤꯁꯇꯦꯟ ꯑꯃꯒ ꯂꯩꯔꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯃꯛꯇꯤ ꯊꯣꯛꯇ꯭ꯔꯤ ꯑꯩꯈꯣꯏ ꯃꯥꯏ ꯁꯀ꯭ꯔꯤꯟꯁꯦ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯔꯛꯇ ꯏꯃꯥꯅ ꯇꯧꯖꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯁꯥꯎꯟ ꯇꯥꯗꯅ ꯕ꯭ꯂꯥꯏꯟꯗ ꯉꯥꯡꯕ ꯀꯥꯏꯗꯣ ꯑꯗꯨꯃꯥꯏꯅꯒꯁꯨ ꯇꯧꯕ ꯌꯥꯎꯔꯤ ꯄꯣꯠꯅꯤꯗ ꯇꯥꯕꯤꯕ꯭ꯔꯥ ꯏꯃꯥ ꯇꯥꯏ ꯄꯨꯅꯦꯝꯖꯔꯤ ꯍꯥꯏꯁꯦ ꯁꯤꯒ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯔꯤꯅ ꯍꯥꯏꯁꯦ ꯁꯤꯁꯤꯒ ꯑꯅꯤꯃꯛꯁꯤ ꯃꯥꯟꯅꯕ ꯋꯥꯔꯗꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯕ꯭ꯔꯕ ꯌꯥꯏꯑꯕ ꯑꯩ ꯑꯝꯇ ꯈꯨꯔꯨꯝꯖꯔꯤ ꯏꯅꯤꯡꯊꯧ ꯑꯣꯏꯅ ꯍꯥꯏꯕꯁꯦ ꯁꯤꯁꯦ ꯄꯨꯅꯦꯝꯖꯔꯤ ꯍꯥꯏꯔꯒꯗꯤ ꯕꯦꯕꯥꯔꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯏ ꯀꯩꯅꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯍꯦꯟꯅ ꯀꯩꯅꯣ ꯗꯦꯞꯇꯣ ꯂꯩ ꯍꯥꯏꯕꯅꯦꯕ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯧꯗꯣꯛꯄꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯁꯤꯖꯤꯟꯅꯔꯤꯁꯤ ꯄꯨꯅꯦꯝꯖꯔꯤ ꯍꯥꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯑꯗꯣ ꯍꯌꯦꯡꯈꯩ ꯍꯥꯏꯔꯒꯦ ꯏꯆꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯄꯗꯣ ꯄꯨꯅꯦꯝꯖꯔꯤ ꯑꯩꯁꯦ ꯑꯩꯈꯣꯏꯅ ꯃꯣꯏꯔꯥꯡꯒꯤ ꯁꯨꯝ ꯅꯩꯅꯔꯛꯄꯅꯤꯅ ꯏꯅꯤꯡꯊꯧꯗ ꯄꯨꯅꯦꯝꯖꯔꯤ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨ ꯏꯅꯤꯡꯊꯧꯗꯨꯗ ꯍꯦꯟꯅ ꯕꯦꯕꯥꯔ ꯇꯧꯕꯅꯦꯕ ꯑꯗꯨ ꯄꯨꯝꯅꯃꯛꯇ ꯄꯨꯅꯦꯝꯖꯔꯤ ꯍꯥꯏꯖꯔꯛꯑꯒꯦ ꯑꯩꯁꯨ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯦꯟꯗꯔꯁꯟꯅ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯃꯁꯤꯒꯤ ꯅꯤꯡꯁꯤꯡꯍꯟꯕꯒꯤꯗꯃꯛꯇ ꯍꯦꯟꯗꯔꯁꯟꯒꯤ ꯀꯩꯅꯣꯁꯦ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯊꯥꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯁꯦ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤꯗ ꯌꯨꯁ ꯇꯧꯕꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯅ ꯑꯩꯈꯣꯏꯒꯤ ꯖꯔꯅꯦꯜ ꯐꯣꯡꯖꯕ ꯁꯤꯔꯤꯁ ꯑꯁꯦ ꯑꯃꯨꯛꯇꯪ ꯀꯠꯆꯔꯛꯀꯦ ꯄꯨꯅꯦꯝꯖꯔꯤ ꯍꯥꯏꯁꯤ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯣꯟꯁꯤꯌꯁꯂꯤ ꯌꯨꯁ ꯇꯧꯕ ꯍꯧꯖꯔꯛꯑꯒꯦ ꯑꯗꯨꯒꯤꯗꯃꯛꯇ ꯍꯦꯟꯗꯔꯁꯟꯗ ꯑꯩꯈꯣꯏ ꯖꯔꯅꯦꯜ ꯑꯁꯤ ꯊꯥꯅꯕꯒꯤꯗꯃꯛꯇ ꯗꯥꯏꯔꯦꯛ ꯃꯦꯁꯦꯖ ꯑꯝꯇꯪ ꯇꯧꯕꯤꯔꯛꯎ ꯐꯣꯟ ꯅꯝꯕꯔꯗꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯃꯤꯡ ꯕꯔꯗꯀꯤ ꯑꯉꯥꯡꯁꯤꯡꯗ ꯊꯥꯍꯟꯖꯔꯛꯀꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ ꯊꯣꯛꯆꯣꯝ ꯏꯕꯣꯍꯟꯕꯤꯁꯨ ꯌꯦꯡꯕꯤꯔꯤ ꯏꯝꯐꯥꯜꯗꯒꯤ ꯅꯦꯅꯦ ꯂꯥꯏꯖ ꯖꯃꯨꯅꯥ ꯂꯥꯏꯁ꯭ꯔꯝ ꯌꯦꯡꯕꯤꯔꯤ ꯑꯗꯒꯤ ꯉꯁꯥꯏ ꯏꯃꯥꯅ ꯉꯁꯥꯏ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯈꯟꯅ ꯅꯩꯅꯈꯤꯕꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅ ꯁꯔꯣꯏ ꯈꯥꯡꯈꯤꯕꯁꯤ ꯀꯃꯥꯏꯅ ꯈꯥꯡꯈꯤꯕꯅꯣ ꯑꯗꯒꯤ ꯑꯀꯣꯏ ꯆꯥꯝꯕ ꯐꯧꯑꯣꯏꯕꯤ ꯑꯦꯟꯖꯨ ꯅꯍꯥ ꯂꯥꯏ ꯈꯨꯔꯦꯝꯕꯤ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯄꯣꯛ ꯄꯣꯛꯂꯛꯑꯀꯥꯟꯗ ꯈꯝꯕ ꯊꯣꯏꯕꯤ ꯑꯣꯏꯈꯤꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯇꯨꯅꯨ ꯂꯩꯖꯤꯡꯂꯦꯟꯕꯤꯒ ꯀꯔꯤ ꯈꯨꯋꯣ ꯍꯧꯕ ꯍꯥꯏꯕ ꯅꯠꯇꯦ ꯀꯗꯦꯡ ꯊꯥꯡꯖꯍꯟꯕꯒ ꯀꯗꯦꯡ ꯊꯥꯡꯖꯍꯟꯕ ꯑꯣꯀꯦ ꯇꯨꯅꯨ ꯂꯥꯏꯖꯤꯡꯂꯦꯟꯕꯤ ꯀꯗꯦꯡ ꯊꯥꯡꯖꯍꯟꯕꯒ ꯇꯨꯅꯨ ꯂꯩꯖꯤꯡꯂꯦꯟꯕꯤꯒ ꯑꯗꯨꯗꯅ ꯑꯩꯈꯣꯏꯅ ꯃꯃꯤꯡꯒꯗꯤ ꯍꯥꯏꯐꯦꯠ ꯇꯥꯔꯒ ꯀꯣꯟꯇꯦꯛꯁ ꯈꯪꯗꯕꯁꯦ ꯁꯤꯒꯨꯝꯕ ꯇꯥꯟ ꯆꯥꯕꯗ ꯏꯃꯥꯅ ꯄꯨꯁꯟꯕꯤꯔꯀꯥꯟꯗ ꯑꯩꯈꯣই ꯃꯌꯥꯝ ꯇꯥꯛꯄꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯑꯗꯒꯤ ꯃꯄꯣꯛ 3 ꯁꯨꯔꯛꯄ ꯀꯥꯟꯗꯅꯦꯕ ꯈꯝꯕ ꯊꯣꯏꯕꯤ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯈꯝꯕ ꯊꯣꯏꯕꯤꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯥꯒꯤ ꯂꯤꯇꯔꯦꯆꯔꯁꯤ ꯂꯩꯕꯅ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯃꯁꯤꯒꯤ 7th ꯕꯔth ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪꯕ ꯑꯗꯨꯕꯨ ꯑꯇꯩ ꯃꯄꯣꯛꯁꯤꯡꯁꯤꯒꯤꯁꯨ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯈꯟꯅ ꯅꯩꯅꯔꯛꯑꯒ ꯏꯃꯥꯅ ꯉꯁꯥꯏ ꯄꯟꯕꯤꯈꯤꯕ ꯂꯥꯏꯔꯤꯛꯇꯣ ꯑꯗꯨꯒꯨꯝꯕꯗꯨ ꯅꯩꯅꯔꯛꯑꯒꯗꯤ ꯍꯦꯟꯅ ꯈꯪꯒꯅꯤ
Sumitra RK Yingbiri Nongmaibungdagi Happy Holi watching from Nongmaibung aina ibirai dagi akoigi ngasigi feature tawjariba poet author Rajeshwari Yengkhom Yengbiri Imai Bema Madam Amadi viewer Kuding Makpu Ikai Kumna Ba Ichari Haina Ibirai Kachingdagi Yengjari Haibirai. Oh. Yum magi yum si yamna mana yam nungsina hapta khudingi challi haibane aduna ngasi thangjani na ma chatlamani Yam nungsi adagi ngasai imana pandiki bedang ngasai henjuna ha gi warida masi lukrabi amagi macha oirakana mana chat kraga saroi khangbagi adu takpi kre adagi lamlong ohung phang bada saroi khangi nigi akoina ngaweng da saroi khang basu bakanta khuisam kire saroi khang adi lan ganu ka hai bedang ngasai imana pandikre khoi ayamba matamda lanate khoi ngairakanda kena tawi adu maina madugi kitang nainamina kre adagi I think a psychic explanation daga me sa chaningi kaina kang sai life tabana hai kai da kitang ki baga yaw aduna ngasi di awai kum tawrakanda negotiation tawbagi numit ni hairi aduna thangja ani amaga wali handaki chahi saroi khangba tawgadabse aduna imana adum thangja khuding sida khaga saroi khangbagi wali si matek adum kusanbirau koi mayam da knowledge oinaba Hiren Singh Khayeng Bam sorry na ibira I ningtam gi machu ningtam bagi machu haibadi color of liberty haiba mingsi onthok na phazakre congratulations to the poet Madam Rajeshwari Devi Ima Asibu Krumjari Amasung anchor Madam Busu Thakachari haina ibirai akoina title ki poem se masi aina su yamna taning bani adu mathangi Saturday ngaiminarasi akoi myam tanana bagi tamakta aduge yamna phazaba poem oikre ai samak nasu lariksi yamna pa ba aide akoi sinamok yum manungda chawrakpa mapan thollaktaba irang tawbagi aduna larik sina koi ga loinaraga chawrakpa oibana poem gi mahau sina yamna word se ngasagi ahamba poem imana pakibasi akoi amok henai kitang nainanini word se yamna tarik hairagasu aksha neta thanba aduga akhoi gi thamoida panba adumaina oiba poem oibana poem se aina yamna aigi tamakta se yamna pamjaba subject oiba haitareko word line mari manga khak si parakanda chaga thaga khoina wakhan sidesida hena khalan bangamba adugumba genre ni aduna yamna nungai adagi aina amuk masida Rajeshwari Devi na akoi author na saroi khangba thengna na yaudragasu angamba kachabadi lecchade haina ibirai akoi saroi khangbagi chatnabi aduga akoi ritual se dum hujikho adum ubasi masi nungai Chinglai lai chingna happy yausang iche amasung ima haina ibirai dagi soba chongthamna paisa di suha phapakte hairi adu yausang oiraga kamain tawbano paisa hapakte na paisida irai akoi gi angang sing nungsing siba nakdeng la paisa pipi ukain lakpa sina hujik adum mayam na nungsing sina hapa aduga kharaga chawkhala kanda lambi daga thatpa sina muko mit nare kain haidu sudum mayam yawnai aduna karamba category no ikhandre angang oiraga di mayam se paisa leiba leitaba adum sangau dagi ko yam nungsina adum hapning ba aduni dagi waheng bam imana kenong hai ke tawra kare ai yai
ꯆꯥꯊꯧꯕ ꯈ ꯋꯥꯍꯦꯡꯕꯝ ꯁꯠꯌꯕꯇꯤꯅ ꯑꯣꯖꯥ ꯅꯨꯡꯁꯤꯕꯤ ꯁꯤꯡꯖꯃꯩꯗꯒꯤ ꯌꯦꯡꯖꯔꯤ ꯇꯥꯖꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯩ ꯏꯆꯥ ꯁꯩꯇꯕꯇꯤꯁꯦ ꯑꯩ ꯁꯛ ꯑꯝꯇ ꯈꯪꯅꯖꯅꯤꯡꯉꯤ ꯀꯨꯏꯔꯦ ꯏꯆꯥꯅ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯕꯁꯦ ꯑꯗꯣ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯩꯔꯦ ꯏꯆꯥꯁꯨ ꯁꯤꯡꯖꯃꯩꯗ ꯑꯩꯁꯨ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯑꯗꯨ ꯈꯪꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯝꯇꯁꯨ ꯐꯪꯗ꯭ꯔꯤ ꯌꯥꯝ ꯈꯪꯅꯖꯅꯤꯡꯉꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯩꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯦꯇꯔꯗꯦ ꯁꯣꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯟ ꯁꯪꯒꯣꯏ ꯀꯔꯤ ꯀꯧꯔꯦ ꯁꯨꯃꯥꯡ ꯑꯩ ꯃꯩꯇꯩꯂꯣꯟꯁꯦ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯑꯩꯅ ꯁꯤꯗ ꯅꯨꯡꯇꯤꯒꯤ ꯉꯥꯡꯕ ꯑꯣꯏꯗꯕꯅꯤꯅ ꯍꯦꯛ ꯍꯦꯛ ꯀꯥꯎꯕ ꯌꯥꯎꯏ ꯑꯗꯨꯅ ꯑꯩꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯐꯖꯅ ꯏꯃꯥꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯤꯁꯅꯔꯁꯨ ꯂꯥꯏꯐ ꯑꯣꯏꯅ ꯂꯦꯡꯕꯤꯔꯛꯅꯕ ꯑꯩꯈꯣꯏ ꯂꯥꯎꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯑꯝꯇꯪ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯦꯛꯇꯤꯚ ꯂꯤꯁꯅꯔꯁꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯄꯥꯔꯁꯣꯅꯦꯜꯗꯤ ꯅꯠꯇꯦꯀꯣ ꯂꯣꯏꯅꯃꯛ ꯂꯤꯁꯅꯔ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯎꯔꯒ ꯑꯃꯨꯛꯇꯪ ꯀꯩꯅꯣ ꯁꯛꯀ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯩꯈꯣꯏ ꯀꯩꯅꯣꯃ ꯁꯤꯜꯂꯁꯤ ꯏꯕꯦꯝꯃ ꯁꯤꯜꯂꯁꯤ ꯑꯗꯨꯒ ꯌꯥꯝꯅ ꯃꯗꯨꯗ ꯀꯦꯂꯤ ꯆꯅꯥꯒ ꯇꯧꯔꯒꯀꯣ ꯆꯥ ꯑꯃꯒ ꯊꯛꯃꯤꯟꯅꯗꯅ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯝꯅ ꯂꯤꯁꯅꯔꯁꯤꯡꯁꯤ ꯅꯨꯡꯁꯤꯖꯕ ꯑꯗꯨꯅꯤ ꯑꯗ ꯊꯝꯁꯑꯞ ꯊꯥꯕꯤꯔꯛꯏ ꯃꯁꯤꯗ ꯌꯥꯕꯤꯔꯦꯅ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯀꯦꯂꯤ ꯆꯅꯥꯒ ꯆꯥꯒ ꯑꯩꯈꯣꯏ ꯃꯥꯅ ꯄꯥꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣই ꯐꯝꯃꯤꯟꯅꯔꯁꯤ ꯁꯣꯏꯗꯅ ꯂꯥꯎꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯄꯨꯝꯅꯃꯛꯅ ꯑꯗꯨꯝ ꯂꯦꯡꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯄꯣꯏꯝꯁꯤꯡꯁꯤꯒꯤ ꯃꯃꯤꯡꯁꯤ ꯍꯦꯛ ꯇꯥꯕꯗ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯇꯥꯅꯤꯡꯕ ꯄꯥꯅꯤꯡꯕ ꯄꯣꯛꯍꯟꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛꯅꯤ ꯉꯁꯥꯏ ꯏꯃꯥꯅ ꯄꯟꯕꯤꯈ꯭ꯔꯦ ꯄꯣꯏꯝꯒꯤ ꯃꯃꯤꯡ ꯈꯔ ꯗꯣꯂꯥꯏ ꯅꯨꯡꯁꯤꯕ ꯊꯤꯕ ꯌꯨꯝꯕꯨꯔꯦꯝꯕꯤ ꯅꯨꯄꯤ ꯇꯦꯂꯪꯀꯥꯁꯤ ꯑꯩꯅ ꯄꯥꯅꯤꯡꯉꯤ ꯇꯦꯂꯪꯀꯥꯁꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯄꯦꯟꯇꯤꯡ ꯇꯧꯕ ꯀꯥꯟꯗ ꯇꯦꯂꯪꯀꯥ ꯄꯥꯏꯕꯒꯤ ꯄꯦꯟꯇꯤꯡ ꯑꯃꯁꯨ ꯑꯩꯅ ꯌꯦꯛꯈ꯭ꯔꯦ ꯑꯗꯨꯅ ꯇꯦꯂꯪꯀꯥꯁꯤꯁꯨ ꯏꯃꯥꯅ ꯃꯊꯪꯒꯤꯗ ꯂꯧꯈꯠꯄꯤꯔꯛꯑꯒꯗꯤ ꯑꯩꯅ ꯄꯥꯅꯤꯡꯕ ꯑꯃ ꯑꯣꯏ ꯇꯥꯅꯤꯡꯕ ꯑꯃ ꯑꯣꯏ ꯑꯩ ꯏꯁꯥꯅ ꯍꯧꯖꯤꯛ ꯑꯩ ꯍꯧꯖꯤꯛ ꯇꯦꯂꯪꯒꯥꯁꯨ ꯑꯩꯁꯨ ꯁꯦꯂꯦꯛ ꯇꯧꯕꯅꯦ ꯑꯩꯅꯁꯨ ꯁꯦꯂꯦꯛ ꯇꯧꯕꯅꯦ ꯇꯦꯂꯪꯀꯥ ꯄꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯩꯒꯤꯗꯃꯛꯇꯗꯤ ꯆꯥꯏꯜꯍꯨꯗ ꯃꯦꯃꯣꯔꯤꯗ ꯑꯩꯈꯣꯏ ꯅꯅꯥꯎ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯨꯄꯥꯒ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯛꯇꯒ ꯄꯥꯏꯔꯒ ꯌꯥꯝ ꯇꯧꯔꯛꯄ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯦꯟꯅ ꯇꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯣꯊꯔꯒꯤ ꯃꯦꯃꯣꯔꯤꯗ ꯇꯦꯂꯪꯀꯥꯁꯤꯅ ꯀꯃꯥꯏꯅ ꯑꯣꯏꯕꯅꯣ ꯀꯥꯏꯗꯣ ꯅꯨꯡ ꯑꯣꯜꯂꯕ ꯂꯩꯁꯤꯁꯨ ꯇꯥꯅꯤꯡꯉꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝꯅ ꯐꯖꯕ ꯏꯚꯟ ꯇꯥꯏꯇꯜꯁꯤꯐꯥꯎꯗ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯑꯦꯇ꯭ꯔꯥꯛ ꯄꯥꯅꯤꯡꯕꯒꯤ ꯀꯩꯅꯣ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯊꯣꯟꯕꯤ ꯑꯩꯈꯣꯏꯒꯤ ꯑꯣꯊꯔ ꯔꯥꯖꯦꯁ꯭ꯋꯔꯤꯅ ꯏꯕꯤꯔꯛꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟꯁ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯅꯨꯄꯤꯗ ꯕꯦꯁ ꯇꯧꯕ ꯈꯔ ꯈꯟꯖꯈꯤꯕꯅꯤ ꯏꯃꯥꯏꯕꯦꯝꯃꯅ ꯄꯥꯕꯤꯅꯤꯡꯕ ꯍꯦꯛꯇ ꯄꯥꯕꯤꯅꯕ ꯅꯣꯂꯨꯛꯆꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯃꯁꯤꯅ ꯉꯁꯥꯏ ꯏꯃꯥꯅ ꯑꯍꯥꯟꯕꯒꯤ ꯄꯥꯔꯛꯄꯗꯨꯗ ꯏꯕꯤꯔꯛꯄ ꯀꯃꯦꯟꯠꯅꯤ ꯑꯗꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯁꯤ ꯏꯃꯥꯅ ꯑꯍꯥꯟꯕꯗ ꯄꯥꯕꯤꯈꯤꯀꯣ ꯃꯁꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯁꯦ only 3 sentence ꯊ꯭ꯔꯤ ꯂꯥꯏꯟꯁꯤꯅ ꯉꯁꯥꯏ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯏ ꯑꯩꯈꯣꯏꯅ ꯅꯨꯄꯤꯁꯤꯡꯅ ꯑꯃꯨꯛ ꯌꯨꯝꯕꯤꯔꯦꯝꯕꯤꯗꯤ ꯑꯣꯏꯔꯀꯥꯟꯗ ꯃꯥꯅ ꯌꯨꯝꯁꯦ ꯃꯥꯒꯤ ꯌꯨꯝ ꯑꯃꯗꯤ ꯌꯨꯝꯅꯥꯛ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯃꯥꯒꯤꯗꯤ ꯂꯩꯇꯕ ꯑꯗꯨꯒ ꯏꯄꯥꯒꯤ ꯑꯗꯨꯒ ꯏꯄꯨꯔꯣꯏꯕꯒꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯃꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯒꯤ ꯀꯣꯟꯇꯦꯛꯁꯁꯤꯗ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯖꯕꯗꯀꯣ ꯑꯩꯅ ꯌꯥꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯌꯥꯝꯅ ꯃꯁꯤꯒꯤ ꯀꯣꯟꯇꯦꯛꯁꯁꯤꯗ ꯌꯥꯝꯅ ꯊꯋꯥꯏ ꯁꯣꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯑꯗꯨꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯁꯤ ꯅ꯭ꯌꯨ ꯖꯦꯅꯦꯔꯦꯁꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯉꯀꯥꯟꯗ ꯃꯥꯒꯤ ꯅꯨꯄꯥꯒꯤꯗ ꯂꯩꯔꯒ ꯈꯤꯇꯪ ꯇꯣꯟꯅ ꯂꯩꯔꯦ ꯀꯥꯏꯁꯦ ꯃꯁꯤ ꯆꯦꯟꯖ ꯇꯧꯔꯛꯑꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯝ ꯃꯁꯤ ꯍꯥꯞꯆꯅꯤꯡꯉꯤ ꯀꯩꯒꯤꯅꯣꯒ ꯍꯧꯖꯤꯛꯇꯤ ꯑꯃꯔꯣꯝꯗ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯀꯣꯁ ꯑꯣꯐ ꯂꯤꯕꯤꯡꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕꯅꯤꯅ ꯃꯣꯏꯅ ꯑꯗꯨꯝ ꯖꯣꯏꯟꯠ ꯑꯣꯏꯅ
partnership กี่โมงเดตัวอากาศมาสิกุมบัสิตกิตันมุทับลักกันนี่ให้นะขันใจตัวตาบีริบปุ่นน้ำมันน่ะสุ่มให้บีอดุมนาดีโอรักันดามุมานะ independence empowerment เลยเดสูมีปีสิ่งสินะมุมากิมายุมสิมายุม means มากิ father กิมายุมสิดาจังบัสิดาemotional attachment duneba seng bagiti masi yang kana property adagi adu adai tu gidi natta badamayam hat kaina risi man angang wei ngai da chawak pagi memory adagi adu gumbagi khalla kanda mana ipagi yumsi khanjaba aduga madugi conflict ama lakpa kanda yamna masi nupi oi the thing that thara nan diningol ni kain ningol kain palapase hoi nupi se ningol ni ko this ningol kain palapase masi tang thawai dum ngai na da badum yaw nei na ina hanje dana ai gi oi na ti masi gi point si amna thajai aduga aina comment te gi bada masi gi exact words se masi aina lan na iba yarong na ne du ima da offline oi ra ka photo lo ra kan dai na masi gi 3 sentence amuka mupani haina haiza batare mayam na sukari khanbi edu tapi dagi nupi sisu pabi gre ko dagi nupi sidanga sagi amuk reference ta uri dagi tanjabi kai se masi aina hana so haiza kre ai gyoina ti masi akoi uri oiba tanjabi si yam kanai na support of jade adubu physically nupi ga nupa ga sin nupi na dikhara dum ai samak ta su dum akoi physically kano se waba yaw banina akoi na nupa ga nupi ga seno in empowerment oi rakanda partnership tau se 50-50 to lop su tang khai tau ro adai thabak su tang khai tau ro adaki na cha su po o du kan da te mok masi ki physically warak pa matang yaw ba se aduna madugum bagi su khalan ba adugum ba point ne na khanjai dagi sana khong nang se am ngai khre ngasai gi mana akoi gi sana khong nang se akoi na ngang wani ngai dai samak na ngang wani ngai da su koi gi kwa ka thel da tawra koi ma pan ki ki manak ta sana khong nang ani le ram ba su sik lek tre adagi imana pan bi ki ba go sing khong nang khong se ma si so aina da flower da chat pa kan da madu ki khong nang adagi kwa ka thel bazar da su khong nang phaja ba ma horam ba do dum ta lek ki tre adagi smai tok da na khong nang yam kuina le ram ba sing ji yan thak ki ba gi adu gum ba gi no mai ta ba adu mai na phawan ba adagi yamna nuksiba point ni aduga koina khongnang se hek ubada yembiri bana su kali phaubi edu soidana keno ibirau yam ngai ba koi se just yemne koi lambi chat pakanda khongnang acha wama hora kanda koi de yamna ngai ba peaceful oi ba feeling ama pi bedu adu I wonder su pi aduga khongnang se lai kitraba matung dati koina gaura sing khongnang khong hai se new generation da kesu imana sai pan bi ki bedu khangaroi ba dona seng bagi de aina wari macha ma I bakan aina gaura sing khongnang khong se madu da challe ba koina kogi memory da le se hapa ka de koi ahan la man na su ibiram ba sing si da koina ha du ma pham da du le ra me ye du taw ra me ye du khang na bagi da mak da waheng bam satyapatina oja yengkom Rajeshwari Sairengi magun yamna lay ojana su yamna ningthi jana santokna takpiri kurumjari ojani bu haine ibirei dagi Rajeshwari Devi masamak authorna I get emotional thank you so much my bema and madam haine ibirei koi ngasai gi aina ama kaw hawo ma leire imana han bagi pa pa kan da koi na like si dedication taw ba da ima da taw ki ba da madu su ai ngon da yamna nuksi bang pawi ya koi na dedicate taw ba kan da mana author gi ima gi maram da ira kan da mana madu taw ki ba da madu si am si da gi mathang gi point lo khat ki ba da lonabi si sumo koi na yamna koi da relatable oi ba hai tare ko koi manipur ki scenario da akoi gi on circle da lona basi amna lai khre
family da su yam leikre na masi su yam na hazana lokapira kanda ibiba serini taurang bikas na imana chana kurumjari haina ibirei Rita Thokchom na Rita Thokchom si yang ngai na hotel Tribord Trend City International Carol Bagh Delhi dagi Delhi da koi becha laga koi ki saite ki program se dum tabi baki damakta yang ngai Abhi Mehta so good to see you again Puthem Ongbi Priya Suni na yamna nungaye warisi haina ibirai Hiren Singh Kayeng Bamna Punemjari aina ngasai ya koi Punemjari ki wari tuda yamna nungai na Punemjari haina ibirai Hamom Pramod Yengbiri Canada dagi Kurumjari ima yamna warisi nungai ri ngasibi haina ibirai Thank you. Sapam Gunamanina una monkey daure nakna thap khare sat khidare lairang machu kalak chauba taibang khangde nahakti hinchabani masina poem dagi lokhorakpra masigi masagi oibra maduge duna ibire Mina Kumari Yenkomna Oja Yausangi Damakta Inbiriba Joypur Yamna Nunsijay Oja Pangal Kanna Lebiko Haina Mina Kumari na Ibirei Sumaitaw dana ako'y program ki comment asi lokhatjaba loizere Hanjabam Landhoni Yenkom Gambhir Longmai Gunamani Oinamba Jiten Nandakeshwar Prabha ako'y pabong tumbisi yang biri Longmai Them tumbising pabong labna kurumjari Nachana Yausanggi Damakta Mongol Nijari Ina pabong jati ama iraga Hauraga Loisandri pabong dai madu ako'y hummingbird na thilanjarage yang si sani yang bibagi damakta Lairen mayung usakiran nandabati konthauzam algerita salam kameshwar kitapa luang Smaintaw dan ako'y program si ako'y naucha ingodam gi si Yengbiri, Marsan, Priyanka, Arun, Arif, Sanatomba, Anuradhan, Irabanta, Ganga, Naurem, Bimol, Buddhi, Laishram, Panchabati. Smaintaw dan ako'y mayam yung minabasi ang nangay. Adudi ima ako'y si kari yani imana kari happening balayri ꯑꯩꯒꯤ ꯊꯣꯏꯗꯣꯛꯄ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯕꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯁꯩꯔꯦꯡ ꯏꯕꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯔꯁꯁꯦ ꯃꯈꯜ 7 ꯂꯩꯕꯒꯤ ꯃꯅꯨꯡꯁꯤꯗ ꯑꯌꯥꯝꯕꯅ ꯇꯆ ꯇꯧꯕꯁꯤꯕꯨꯅ ꯑꯩꯈꯣꯏꯅ ꯃꯍꯥꯀꯥꯕ꯭ꯌ ꯀꯧꯔꯦ ꯑꯗꯨꯅ ꯁꯩꯔꯦꯡꯁꯤ ꯏꯕꯗꯒꯤ ꯀꯕꯤ ꯍꯥꯏꯕꯁꯤ ꯂꯥꯛꯏꯅꯦꯕ ꯀꯕꯤ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯍꯥꯏꯕꯗ ꯀꯕꯤ ꯍꯥꯏꯕꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯑꯩ ꯑꯃꯅ ꯀꯕꯤ ꯍꯦꯛꯇ ꯑꯁꯣꯟꯗꯨꯗꯒ ꯐꯝꯃꯨ ꯂꯥꯛꯎꯒ ꯌꯥꯄꯣꯠ ꯅꯠꯇꯦ ꯀꯕꯤ ꯍꯥꯏꯕꯁꯤ ꯙ꯭ꯌꯥꯟ ꯇꯧꯔꯤꯕ ꯃꯨꯅꯤ ꯑꯃꯁꯨꯡ ꯂꯥꯏ ꯇꯣꯡꯂꯕ ꯃꯥꯏꯕꯤꯒꯨꯝꯕꯅꯤ ꯑꯩꯅ ꯈꯔꯄꯝ ꯆꯥꯎꯕꯅ ꯁꯨꯝꯅ ꯊꯝꯕꯤꯔꯝꯃꯤ ꯙ꯭ꯌꯥꯟ ꯇꯧꯔꯤꯕ ꯃꯨꯅꯤꯒ ꯂꯥꯏ ꯇꯣꯡꯂꯕ ꯃꯥꯏꯕꯤꯒ ꯀꯩꯗꯧꯕꯒꯤ ꯆꯥꯡꯗꯝꯅꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗ ꯙ꯭ꯌꯥꯟ ꯇꯧꯔꯤꯕ ꯃꯨꯅꯤꯅ ꯁꯪꯁꯥꯔꯁꯦ ꯎꯏꯌꯦꯕ ꯃꯣꯏ ꯃꯃꯤꯠꯇ ꯂꯣꯏꯅꯃꯛ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ
ꯑꯋꯥꯕ ꯅꯨꯡꯉꯥꯏꯕꯗꯒꯤ ꯑꯋꯥꯕꯅ ꯍꯦꯟꯅ ꯑꯃꯨꯛ ꯍꯦꯟꯅ ꯎꯕ ꯀꯕꯤ ꯍꯥꯏꯕꯁꯦ ꯙ꯭ꯌꯥꯟ ꯇꯧꯔꯤꯕ ꯃꯨꯅꯤꯅ ꯁꯪꯁꯥꯔꯁꯦ ꯂꯣꯏꯅ ꯎꯕꯒꯨꯝꯅ ꯀꯕꯤꯁꯨ ꯀꯕꯤꯒ ꯃꯥꯟꯅꯩ ꯍꯥꯏꯅ ꯑꯗꯨꯒ ꯂꯥꯏ ꯇꯣꯡꯂꯕ ꯃꯥꯏꯕꯤ ꯂꯥꯏ ꯇꯣꯡꯁꯟꯅꯕ ꯃꯥꯏꯕꯤꯁꯨ ꯂꯩꯗꯅ ꯀꯩꯅꯣ ꯈꯔ ꯅꯤꯛꯑꯀꯥꯟꯗ ꯈꯔ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯂꯤ ꯈꯔ ꯌꯦꯡꯉꯒ ꯆꯨꯝꯃꯤꯅꯦꯒ ꯍꯥꯏꯔꯒ ꯂꯥꯏ ꯇꯣꯡꯕꯗꯤ ꯅꯠꯇꯕ ꯂꯥꯏ ꯑꯁꯦꯡꯕ ꯇꯣꯡꯕ ꯃꯥꯏꯕꯤꯗꯣ ꯑꯗꯨꯕꯨꯅꯤ ꯀꯕꯤꯒ ꯆꯥꯡꯗꯝꯅꯔꯤꯁꯦ ꯃꯣꯏꯅ ꯂꯥꯏ ꯇꯣꯡꯂꯛꯄ ꯃꯇꯝꯗ ꯉꯥꯡꯕ ꯋꯥꯁꯤꯡꯁꯦ ꯆꯨꯝꯕ ꯑꯗꯨꯒ ꯆꯨꯝꯅꯒꯤ ꯅꯣꯔꯃꯦꯜ ꯇꯥꯏꯕꯪꯗ ꯆꯠꯂꯒꯗꯤ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜꯒꯤ ꯃꯤꯒ ꯑꯗꯨꯝ ꯃꯥꯟꯅꯕ ꯑꯗꯨꯅ ꯀꯕꯤ ꯍꯥꯏꯕꯁꯦ ꯆꯨꯝꯅꯒꯤ ꯑꯁꯣꯟ ꯑꯗꯨꯅ ꯀꯕꯤ ꯑꯣꯏꯔꯛꯀꯗꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯣꯟꯒꯤ ꯁꯛꯇꯤ ꯑꯗꯨꯒ ꯃꯥꯒꯤ ꯏꯗꯨꯀꯦꯁꯟ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯐꯥꯎꯕ ꯏꯪꯂꯤꯁꯀꯤ ꯅꯣꯕꯦꯜꯗꯒꯤ ꯀꯔꯤꯗꯒꯤ ꯑꯩꯈꯣꯏ ꯇꯝꯃꯛꯄ ꯑꯩꯈꯣꯏ ꯐꯥꯎꯗ ꯑꯩꯈꯣꯏ ꯀꯕꯤꯗꯤ ꯑꯣꯏꯖꯗꯦ ꯏꯁꯥꯗꯤꯀꯣ ꯀꯕꯤꯒꯤ ꯋꯥꯈꯜꯒ ꯂꯩꯖꯕ ꯅꯠꯇꯦ ꯀꯔꯤꯝꯇ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯈꯨꯌꯥꯗ ꯑꯩꯈꯣꯏꯅ ꯀꯕꯤꯒꯤ ꯑꯁꯦꯡꯕ ꯀꯕꯤꯒꯤ ꯈꯨꯌꯥꯁꯤꯗꯅꯦ ꯇꯥꯏꯕꯪ ꯃꯤ ꯂꯤꯁꯤꯡꯒꯤ ꯆꯪꯖꯐꯝ ꯇꯨꯡꯅꯐꯝ ꯑꯣꯏ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯋꯥ ꯑꯃ ꯉꯥꯡꯕꯗꯣ ꯆꯨꯝꯈꯤꯕꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯋꯥꯈꯜꯁꯦ ꯂꯩ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯅ ꯃꯥꯒꯤ ꯁꯩꯔꯦꯡꯁꯤꯗ ꯑꯩꯅ ꯁꯨꯝ ꯅꯤꯡꯁꯤꯡꯖꯔꯤꯅꯤ ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯦꯁꯣꯔꯤꯒꯤ ꯃꯥꯒꯤ ꯁꯩꯔꯦꯡꯁꯦ ꯁꯨꯝ ꯄꯥꯕꯗ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕ ꯂꯃꯥꯕꯝ ꯀꯃꯜ ꯗꯥꯛꯇꯔ ꯀꯃꯜ ꯀꯕꯤ ꯀꯃꯜ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯀꯕꯤ ꯆꯥꯎꯕ ꯑꯁꯤ ꯅꯠꯇꯕ ꯑꯇꯩꯗꯤ ꯃꯊꯪ ꯈꯤꯇꯪ ꯅꯧꯊꯔꯛꯑꯒ ꯄꯨꯂꯞ ꯑꯣꯏꯅ ꯂꯥꯛꯄꯣꯏ ꯅꯤꯡꯕꯅꯤ ꯑꯍꯥꯟꯕꯗꯗꯤ ꯃꯣꯏꯁꯤꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯗꯤ ꯀꯕꯤ ꯑꯣꯏꯕꯇ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯤꯁꯤꯗꯤ ꯂꯥꯏꯔꯤꯛꯁꯨ ꯁꯦꯂꯦꯕꯁꯇ ꯌꯥꯎꯅꯕꯁꯨ ꯍꯣꯠꯅꯕ ꯑꯗꯨꯒ ꯂꯣꯏꯅꯃꯛ ꯑꯉꯥꯡꯒꯤ ꯚꯨꯒꯣꯜꯒꯤ ꯏꯇꯤꯍꯥꯁꯀꯤ ꯑꯗꯨꯒ ꯀꯩꯅꯣ ꯂꯥꯏꯌꯦꯡ ꯄꯊꯥꯞꯀꯤꯁꯨ ꯃꯥ ꯂꯣꯏꯅ ꯏꯕ ꯈꯨꯠ ꯊꯥꯕ ꯀꯕꯤ ꯑꯃꯅꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯁꯦ ꯑꯗꯨꯅ ꯃꯥꯅꯒ ꯍꯥꯏꯔꯝꯕꯁꯦ ꯀꯕꯤ ꯍꯥꯏꯕ ꯃꯥꯒꯤ ꯁꯩꯔꯦꯡꯗꯨꯗꯒ ꯃꯥ ꯍꯥꯏꯔꯝꯕꯁꯦ ꯅꯥꯔꯛꯇ ꯁꯥꯠꯄ ꯂꯩꯔꯥꯡꯅ ꯌꯦꯡꯕꯤꯅꯕ ꯂꯩꯇꯅ ꯑꯔꯦꯝꯕꯗ ꯀꯦꯟꯕꯒꯨꯝ ꯏꯌꯥꯏꯗ ꯂꯣꯠꯄ ꯃꯅꯤꯅ ꯎꯕꯤꯅꯕ ꯌꯥꯎꯗꯅ ꯑꯔꯦꯝꯕꯗ ꯉꯥꯟꯕꯒꯨꯝ ꯆꯤꯡꯅ ꯀꯣꯏꯅ ꯄꯟꯁꯥꯕ ꯍꯥꯎꯅ ꯀꯣꯏꯅ ꯄꯉꯥꯛꯄ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯅ ꯑꯔꯦꯝꯕꯗ ꯉꯥꯜꯂꯝꯃꯤ ꯑꯔꯦꯝꯕꯗ ꯁꯥꯠꯂꯝꯃꯤ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯃꯥ ꯍꯥꯏꯁꯦ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯀꯅꯥꯝꯇꯅ ꯌꯦꯡꯕꯤꯅꯕ ꯂꯩꯇꯗꯅ ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯁꯦ ꯋꯥꯠꯂꯝꯃꯤ ꯀꯥꯏꯅ ꯃꯥꯅ ꯃꯥꯏ ꯁꯩꯔꯦꯡꯁꯤꯗꯒ ꯐꯣꯡꯗꯣꯛꯄꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯉꯛꯅ ꯀꯣ ꯀꯃꯥꯏꯅ ꯃꯥꯒꯤ ꯋꯥꯍꯩꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯅꯣ ꯑꯗꯩ ꯗꯥꯛꯇꯔ ꯀꯃꯜꯅꯒ ꯃꯥꯒꯤ ꯃꯩꯇꯩ ꯆꯅꯨꯗ ꯂꯦꯡꯁꯤꯜꯂꯛꯂꯦ ꯏꯃꯥ ꯃꯩꯇꯩ ꯆꯅꯨ ꯃꯩꯇꯩ ꯁꯥꯍꯤꯇ꯭ꯌ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯌꯦꯟꯗꯥꯏ ꯊꯟꯅ ꯂꯩ ꯍꯥꯞꯇꯨꯅ ꯀꯠꯂꯨꯁꯤꯅꯦ ꯏꯃꯥꯒꯤ ꯈꯨꯌꯥꯗ ꯀꯥꯏꯅ ꯃꯣꯏꯒꯤ ꯌꯥꯝꯅ ꯁ꯭ꯋꯤꯠ ꯑꯣꯏꯔꯕ ꯒꯪꯒꯥꯒꯤ ꯏꯆꯦꯜꯃꯨꯛ ꯂꯨꯔꯕ ꯑꯗꯨꯒꯨꯝꯂꯕ ꯀꯕꯤꯒꯤ ꯋꯥꯈꯜ ꯑꯗꯨꯒꯨꯝꯂꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯃꯣꯏꯅ ꯀꯕꯤꯒꯤ ꯋꯥꯈꯜꯂꯣꯝꯗ ꯂꯥꯛꯀꯗꯧꯕ ꯑꯉꯥꯡꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯆꯥꯎꯕ ꯀꯃꯜ ꯈꯛꯇꯪ ꯀꯕꯤ ꯑꯣꯏꯔꯒ ꯑꯇꯩꯗꯤ ꯑꯣꯏꯔꯣꯏ ꯀ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯕ ꯅꯠꯇꯦ ꯃꯇꯨꯡꯗ ꯁꯩꯔꯦꯡ ꯏꯕ ꯋꯥꯔꯦꯡ ꯏꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯣꯛꯂꯛꯇꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯃꯁꯛ ꯇꯥꯛꯄ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯉꯁꯤꯒꯤ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯑꯅꯤꯁꯨꯕ ꯊꯥꯡꯖ ꯅꯨꯃꯤꯠꯁꯤꯗ ꯃꯌꯥꯝꯗ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨ ꯚꯛꯇꯤ ꯀꯠꯆꯔꯤ ꯃꯊꯪꯒꯤ ꯊꯥꯡꯖꯗꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯏ ꯑꯗꯨꯒ ꯃꯊꯪꯒꯤ ꯊꯥꯡꯖꯗ ꯑꯃꯨꯛ ꯏꯕꯦꯝꯃ ꯔꯥꯖꯦꯁꯣꯔꯤꯒꯤ ꯋꯥꯠꯍꯧꯕ ꯁꯩꯔꯦꯡꯁꯤꯡꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤꯗꯤ ꯑꯩꯁꯨ ꯄꯥꯕ ꯌꯥꯏꯅ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣꯗ ꯃꯌꯥꯝ ꯁꯤꯅ ꯄꯨꯛꯅꯤꯡꯗ ꯈꯔ ꯂꯩꯍꯧꯔꯀꯥꯟꯗ ꯂꯥꯏꯔꯤꯛꯁꯦ ꯂꯩꯕꯤꯌꯨ ꯂꯥꯏꯔꯤꯛꯁꯦ ꯂꯩꯕꯤꯔꯀꯥꯟꯗ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯄꯥꯔꯀꯥꯟꯗ ꯑꯗꯨꯒꯤ ꯔꯁꯇꯣ ꯑꯗꯨꯝ ꯊꯛꯄꯤꯌꯨ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯂꯥꯏꯔꯤꯛ ꯁꯤꯠꯅꯕ ꯌꯣꯟꯖꯕꯗꯤ ꯅꯠꯇꯦꯀꯣ ꯂꯥꯏꯔꯤꯛꯁꯦ ꯄꯥꯔꯀꯥꯟꯗ ꯑꯃꯨꯛ ꯏꯃꯥꯡꯗ ꯂꯩꯔꯀꯥꯟda ꯑꯗꯨ ꯑꯃꯨꯛ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯄꯣꯊꯥꯕ ꯑꯣꯏꯕꯗꯣ ꯑꯩꯒꯤꯗꯃꯛꯇꯗꯤ ꯂꯥꯏꯔꯤꯛꯁꯦ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯗꯤ ꯅꯍꯥꯟꯅꯕꯨ ꯁꯤꯔꯅꯤ ꯂꯥꯏꯔꯤꯛꯁꯦ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯏꯃꯥꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯏꯃꯥꯅ ꯄꯥꯕꯤꯕꯁꯤ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝꯅ ꯏꯃꯥꯅ ꯄꯥꯕꯗ ꯇꯥꯕ ꯅꯨꯡꯉꯥꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯁꯥꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛꯁꯤ ꯄꯥꯔꯒ ꯌꯥꯝ ꯃꯦꯗꯤꯇꯦꯇꯤꯚ ꯋꯦꯗ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯃꯤ ꯃꯌꯥꯝ ꯀꯩꯅꯣꯒ ꯇꯧꯔꯤꯁꯦ ꯏꯚꯟ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯇꯪ ꯐꯣꯀꯁ ꯇꯧꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅꯒ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛꯀ ꯑꯣꯏꯔꯀꯥꯟꯗ ꯃꯌꯥꯝꯅꯒ ꯇꯧꯔꯤꯁꯦ ꯂꯥꯏꯔꯤꯛꯇꯒꯤꯒ ꯄꯥꯔꯀꯥꯟꯗ ꯏꯟꯁꯄꯤꯔꯦꯁꯟ ꯀꯩꯅꯣꯒ ꯇꯧꯅꯤꯡꯕꯒ ꯄꯣꯛꯂꯛꯏꯁꯦ ꯁꯤ ꯂꯥꯏꯔꯤꯛꯇꯒꯤ ꯁꯣꯔꯁ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕꯁꯤ introduction ꯀꯗꯥꯏꯗꯅꯣꯝꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯤ ꯐꯪꯉꯀꯥꯟꯗ ꯂꯥꯏꯔꯤꯛꯇꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯏꯁꯥꯗ ꯄꯥꯅꯤꯡꯕ ꯄꯣꯛꯑꯒꯗꯤ ꯃꯗꯨ
ꯄꯥꯕꯤꯕꯗ ꯑꯩꯈꯣꯏꯒꯤ investment good investment personal development personality development personal growth ꯌꯥꯝꯅ good investment ꯅꯦꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯨ ꯌꯥꯝꯅ ꯈꯤꯇꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯕꯗꯣ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯕꯗꯨꯅ ꯕꯦꯂꯦꯟꯁ ꯑꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯍꯦꯅ ꯈꯟꯗꯣꯛꯄ ꯉꯝꯃꯒ ꯑꯃꯨꯛ ꯍꯥꯏꯒꯠꯄ ꯑꯗꯨꯒ ꯁꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯃꯈꯥꯐꯧ ꯆꯠꯈ꯭ꯔꯀꯥꯟꯗ ꯃꯌꯥꯝ mental depression ꯇꯧꯗꯅ ꯑꯗꯒꯤ suicide ꯇꯧꯗꯅ ꯁꯤꯒꯨꯝꯕꯒꯤ ꯌꯥꯝꯅ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯥꯔꯤꯕꯅꯤ ꯑꯅꯛꯄꯗ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯤ ꯑꯩꯈꯣꯏꯅ ꯒꯤꯐ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯗ ꯑꯩꯈꯣꯏ ꯄꯣꯄꯥꯡ ꯄꯤꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯕꯔꯊꯗꯦ ꯑꯗꯨ ꯇꯧꯕ ꯈꯣꯠꯄꯁꯦ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯁꯤ ꯄꯤꯃꯤꯟꯅꯁꯤ ꯑꯗꯨꯒ ꯌꯥꯎꯁꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯌꯥꯝ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯤꯌꯨ ꯍꯦꯄꯤ ꯌꯥꯎꯁꯪ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯊꯤꯌꯥꯝ ꯄꯨꯅꯅ ꯏꯕꯤꯔꯛꯏ ꯔꯟꯖꯤꯠ ꯅꯧꯅ ꯏꯃꯥꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯌꯨꯝꯅꯥꯝ ꯄ꯭ꯔꯦꯝꯖꯤꯠꯅ God bless you always time madam all friends ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯣꯊꯔꯒꯤ ꯄꯤꯛꯆꯔꯁꯤ ꯄꯨꯈꯠꯆꯔꯒ ꯑꯣꯊꯔ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯔꯥꯖꯦꯁ꯭ꯋꯔꯤ ꯌꯦꯡꯈꯣꯡꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯏꯕꯤꯔꯛꯄꯗ 77 poems ꯌꯥꯝꯅ ꯋꯥꯈꯜꯗꯒꯤ ꯊꯣꯛꯂꯛꯄ heart felt ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ poemꯒꯤ collectionꯅꯤ ꯃꯊꯪꯒꯤ Saturdayꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯇꯥꯏꯇꯜ poemꯁꯤ ꯌꯥꯎꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯥꯕꯤꯅꯕꯒꯤ ꯔꯤꯀ꯭ꯋꯦꯁꯇ ꯂꯩꯖꯔꯦ ꯑꯗꯨꯅ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯝꯅꯃꯛ ꯂꯩꯕꯤꯌꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯒꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯩꯒꯤ ꯑꯅꯛꯄꯗ ꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ ꯎꯔꯒꯁꯨ ꯑꯩꯈꯣꯏꯁꯦ ꯁꯦꯌꯔꯤꯡ ꯇꯧꯕꯁꯦ ꯃꯁꯤ ꯍꯦꯟꯒꯠꯅꯁꯤ ꯑꯩꯈꯣꯏꯅ ꯀꯅꯥꯅꯣꯝꯒꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯥꯕꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯉꯥꯡꯅꯤꯡꯕ ꯀꯥꯟꯗ ꯑꯃꯨꯛ ꯇꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯌꯥꯎꯁꯪꯒꯤ ꯅꯥꯈꯗꯦꯡ ꯄꯤꯕꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯐꯣꯇꯣ ꯊꯥꯒꯠꯄꯤꯔꯛꯎ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯄꯨꯛꯅꯣꯟꯖꯔꯤ ꯐꯣꯡꯗꯣꯛꯆꯔꯤ